Sana pwede siya nga. Ôi, tabra. Icha na pa pwede liba ina. Isa. Ngang man gani icha na pa man gani icha na pa pwede siya luda na. Ta phone ni bita. Chao. Nga ni bita ni. May mà thành ra sao? Mi cái làm bơi lạc thì Gì nghe? Nấu sa kundong bầm hai. Hello. Đây đi mồi rang. Ôi cả subi mà cha, nằm ai? Cái gì nè? Cái nữa không gì? Máy tàu chạy rồi. tu na ba. Ê, pa đâu? Ôi. Hai tàu thuộc rồi ta? Bắt cái comment các bạn hai tàu thuộc có mình rồi. Rồi đấy nào. Thế cả sự. Ôi nói mấy tí đấy là nói cả subi mà cha sa. Sao thế này bữa rồi? Tàu vào. Tàu cắt tàu. Sa cái đấy sa rồi gì đó. Hai tàu thuộc rồi. Nhưng mà mình chỉ có bao nhiêu cái thật ra. Làm gì? Cái nó cả là chăng chăng cái nó tao rồi đấy. Comment pa ba khu dấu lòng cái vậy. Udah kuire, hello. Vậy thì cái nó cả là gì chăng chăng gì chứ? Sao muốn sao nói thôi kìa. Sẽ đứng đâu kìa. Cái này sao? Nó gì kìa. Sao thế này? Mi ăn thế này. Tao này khó mà em bảo đâu ra để cái nó tao cái Sao thế này sao thôi? cái gì đó chăng rồi cái đâu cái mình mình tao rồi. Coi trong rồi kìa. Nói mama mình sẽ cái gì nữa? Ai lại xem mà cái. Bạn tao bảo comment gì mà tao. Hello mayam. Hello. Sak sa be puk puk khai rồi đây. Sak sa ba ta ngai đây ba. Puk ka che kai ram to leng jan mam yaw. Saman lagi ni. Sak sa re bo chare thầy bi sana. Ahem. Like to thầy bi sana, thank you. Now sana cool down bro. Haha. Saukhataba mama mapana warakpa ngamdraba macha masuni moido ko adogi comments to paraga saukala kain kana banate adogidi ramida kaino gugu kai puspana lae sak sana rabo hai chare puspa sak sa bata ngai khoi da harna live ta thagar hal bai na sak tok ji bai tokpa ka pra to thok lei ni Sandhya hi hello Thầy bi sana nào cha cầu khre để đi asmarana hai itay somda lay di ko mama me ko ngasi lai cha ko da somda lai angan ba thalak ti taw aduga thầy bi sana na kai injang charage inama ngasi di yongsa ka alu ga khamen ga tawraga phajana irole aduga ko kaiba ikai thabi do aduma na chare thum yak pi ma yaure aduga jerum omlet ama taure ngale hodi da dang sai da line thoi cha tom bi tau ga no nungai ta haibani ni masina dap kana taudre rang sidi aduga naw chana haw haina kau hore sa ngam se di phagadam aduga manau kai meow niga hai kai no meow where are you from? Me from kind of Korea. Didi, where are you from? Me from Korea. Hai ba. Ocha. We are from Silchar. Hai ta hina ta. Assam Silchar. Mahai kama hai dulu khang da. Aduga Jenesor na kari sang charage.
ngasi di yongchakka alu ga irole mayam please like to sinbiu ko like to da bayara ga di like to sinbiro puspana kuire live ka yaudaba dune puspa isu kuire live taudaba bikina mamai ikaidro khangde masi social media ni khangdra male comment piba phajaba pibiu hai adune thakchal chasallaga akhoi imana kanano ichena kanano ka khangdaba jatto neba moido ꯑꯁꯤꯗꯗꯤ ꯃꯩꯇꯩ ꯃꯆꯥꯅ ꯃꯩꯇꯩ ꯃꯆꯥ ꯆꯩꯔꯛꯇꯣꯏꯅꯤ ꯑꯗꯩꯗꯤ ꯄꯥꯃꯩꯅ ꯍꯥꯏ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯀꯅꯥꯅ ꯀꯩꯗꯧꯔꯝꯂꯤꯅꯣ ꯃꯃꯥꯏꯗꯨꯗ ꯅꯦꯠꯀꯦꯅꯦ ꯁꯜꯂꯥ ꯀꯩꯅꯣ ꯉꯛꯇꯪ ꯁꯂꯥꯉꯛꯇꯪ ꯆꯣꯟꯊꯕꯁꯤꯗ ꯀꯥꯏꯕ ꯆꯣꯟꯊꯕꯁꯤꯗ ꯈꯟꯗꯣꯔꯦ ꯗꯥꯏ ꯈꯜꯂꯦ ꯈꯟꯗꯣꯛꯇꯣꯔꯦ ngasise khangani khangabani ngasai Susila lae ochenu hello Susila handang nang gelbi ga yawba ngamdre handang kay no thaba yam kalle ba ko adu gelbi kapta yawba ngamdre isa su ngamudabaga tawraga yawba ngamdre ko aduga arubamna kayba bema do ulag hai bema sida leire bema utkila koi bema si kai kai koi bema sida leire du hai tawra mayam Hai. Bema se tumak ka dorobani matum ninga bane. Aduga Rakesh na che chak charabo chare Rakesh nang di charabo. Da no supa no sinsalu kai no masa thibi wai mama da. Kai da fa ne si black Kayno to ise. kai Masa ngang mai ngang. ngang je ni nang na mane istan nga da ja hawale sanu. Dai de tabisanan aigi ise lage Susila, welcome. Susila na che no baibung saregama selection oire Oira bane saglora saregama pa tang da. Asmara na hi che hai. Hello Asmara. tabisanan se Susila haiba sorry se okay Susila na comments of laye aduna comments from the video da che angang jawbudo angang jawdi comment se ta on mudi tawgrabane do hauzik lay right ba ni kan bisana aigi se susi mangare ai duga susilana thabisana nungsibi hana kaure susilan doi thosu susilana thabisana ai laiko ai thabisana na che kaiba log thungiro udadi nuaite kaina se log thungi no mi nang udadi nuaite adogidi Susilana thabisana lotli mi hai dagidi Asmarana Instagram message tawraku haibado message tawba yadi kaigino khangdi ya Facebook to chango dudi dagidi Janeswar Kumanchana lawai macha hairi se makhoi sine mawala ruitaima adune ba aidi kaya mai muzat khare phajare munu salauna dam janga taro tradition da heng di kano tawbane ba simu kai doi ba I am a disco dancer maya mai jat khira uji dungai ri lore ije phajare ni thire daw gadi talle jaita very good che susi puspana leisabi farabani ba ikai ma hai sabi phabi ikai re adagidi chun pamaina bema class kaya kare hai bema se class 4 kare handak adagidi Rakesh na iche dadi leitro koi dadu sidale koi da yo ta le nang da ne isa na pai phri di sele ai di phri ma koi da de mai free le jadare adu na matari pai free wa ga dile le me adu sida yo mala le kai no kai hai ga si se ba mi je kai hai ga inemi na te si kai no ratro kai no ma inemi ni ba ma se ma mi ke ku pha ba la to ko che ye ni di adagi na chana bro gi sai gi
ꯏꯁꯩꯗꯣ ꯑꯃꯨꯛꯇ ꯄ꯭ꯂꯤꯁ ꯍꯥꯏꯅ ꯍꯥꯏꯔꯛꯏꯌꯦ ꯅꯥꯎꯆꯥꯅ ꯇꯧꯔꯣꯅꯦ ꯁꯥꯔꯦꯒ ꯃꯄꯥꯗꯣ ꯅꯣꯛꯄꯗ ꯋꯥꯟꯊꯔꯦ ꯏꯃꯥ ꯏꯃꯥ ꯑꯩꯈꯣꯏ ꯗꯥ ꯀꯥꯔꯟ ꯌꯥꯝ ꯇꯧꯋꯤ ꯇꯜꯂꯦ ꯑꯗꯨꯅ ꯑꯗꯨꯗꯒꯤꯗꯤ ꯗꯤꯅꯤ ꯈꯥꯏꯗꯦꯝꯅ ꯆꯦ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯁꯨꯁꯤꯂꯥꯅ ꯑꯩ ꯁꯤꯔꯦꯀꯣ ꯕꯥꯏꯕꯨꯡ ꯑꯃꯨꯛ ꯁꯛꯂꯛꯑꯣ ꯍꯥꯏ ꯑꯗꯨꯒꯩꯗꯤ ꯗꯤꯅꯤꯅ ꯕ꯭ꯂꯨ ꯑꯝꯇ ꯆꯦ ꯍꯥꯏ ꯗꯤꯅꯤꯅ ꯕ꯭ꯂꯨ ꯑꯝꯇ ꯍꯥꯏ ꯃꯌꯥꯝ ꯈꯔ ꯃꯝꯃꯦꯀꯣ ꯃꯩ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯈꯔ ꯃꯝꯃꯦ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯁꯨꯁꯤꯂꯥ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯏꯆꯦ ꯍꯣꯔꯦꯟ ꯑꯦꯜꯕꯤꯗ ꯍꯥꯡꯂꯒꯦ ꯍꯥꯏꯔꯛꯀꯦ ꯑꯅꯨ ꯆꯦ ꯍꯥꯏ ꯑꯠꯁꯥ ꯑꯗꯒꯤꯗꯤ ꯈꯦꯂꯦꯟ ꯂꯥꯛꯑꯦ ꯁꯤꯁ ꯑꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯈꯦꯂꯦꯟ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯔꯕꯤꯅꯥꯅ ꯏꯇꯩꯃ ꯏꯪꯕ꯭ꯔꯣ ꯖꯦꯀꯦꯠ ꯂꯤꯠꯂꯤꯗꯣ ꯑꯩꯗꯤ ꯑꯣꯂꯥꯡꯕꯅ ꯂꯣꯏꯔꯦ ꯔꯕꯤꯅꯥ ꯑꯩꯁꯦ ꯈꯔꯅꯦ ꯏꯪꯒꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯂꯣꯛꯁꯨ ꯇꯧꯔꯛꯀꯗꯧꯕ ꯃꯥꯜꯂꯦ ꯍꯛꯆꯤꯡ ꯌꯥꯝ ꯈꯜꯂꯦ ꯁꯑꯣꯝꯅꯤ ꯉꯁꯤꯁꯦ ꯁꯑꯣꯝ ꯑꯗꯨꯗꯨꯒꯤ ꯏꯁꯤꯡꯒꯁꯦ ꯑꯁꯥꯕ ꯊꯛꯏ ꯍꯥꯏꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏꯗꯤ ꯈꯪꯗꯦꯗ ꯑꯩ ꯏꯁꯥꯁꯦ ꯈꯔ ꯏꯪꯍꯟꯕ ꯌꯥꯗꯦꯕ ꯅꯥꯒꯟꯕꯤꯗꯣ ꯑꯗꯨ ꯑꯣꯏꯕ ꯈꯦꯂꯦꯟꯅ ꯁꯤꯁ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯈꯦꯂꯦꯟ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯒꯤꯗꯤ ꯔꯥꯀꯦꯁꯅ ꯗꯥ ꯍꯥꯏꯗꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯂꯩꯇ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯗꯥ ꯍꯥꯏꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯣ ꯍꯥꯏꯗꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯂꯩꯇ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯏꯆꯥꯅꯨꯄꯥ ꯍꯥꯏꯔꯣ ꯏꯆꯥꯅꯨꯄꯥ ꯂꯩꯌꯦ ꯃꯥ ꯁꯣꯝꯗ ꯍꯤꯞꯄꯤꯌꯦ ꯃꯥ ꯑꯣ ꯔꯥꯀꯦꯁ ꯑꯃ ꯀꯩꯅꯣ ꯗꯤꯅꯤꯅ ꯍꯥꯏꯕ ꯕ꯭ꯔꯣꯁꯦ ꯕ꯭ꯔꯣ ꯁꯥꯔꯦꯒꯃ ꯄꯥꯔꯦ ꯅꯣꯛꯈ꯭ꯔꯦ ꯑꯗꯩ ꯈꯦꯂꯦꯟꯅ ꯀꯀꯥꯁꯤ ꯍꯥꯏꯕꯅꯦ ꯁꯗꯣ ꯀꯀꯥꯁꯤ ꯍꯥꯏꯕꯅꯦ ꯀꯩ ꯍꯥꯏꯅꯣ ꯈꯦꯂꯦꯟ ꯅꯪ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯁꯨꯁꯤꯂꯥꯅ ꯊꯣꯏꯕꯤꯁꯅꯥ ꯆꯥꯗ꯭ꯔꯤ ꯀꯌꯨꯝ ꯈꯜꯂꯛ ꯀꯥꯏꯅ ꯍꯪꯉꯛꯈꯤꯅꯨꯀꯣ ꯑꯉꯥꯡ ꯇꯨꯝꯗ꯭ꯔꯤ ꯍꯥꯏ ꯑꯉꯥꯡ ꯇꯨꯝꯗꯕꯁꯤꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯁꯨꯁꯤꯂꯥꯔꯥ ꯑꯗꯒꯤꯗꯤ ꯈꯦꯂꯦꯟꯅ ꯍꯦꯜꯂꯣ ꯗꯦꯅꯤ ꯍꯥꯏꯅ ꯍꯣꯏ ꯀꯧꯈ꯭ꯔꯦ ꯁꯨꯁꯤꯂꯥ ꯑꯉꯥꯡꯗ ꯃꯃꯤꯡꯗ ꯄꯤꯛꯅ ꯆꯠꯂꯨ ꯁꯨꯡꯄꯥꯡ ꯄꯥꯡꯊꯣꯛꯑꯔꯣꯏ ꯅꯪ ꯊꯣꯏꯕꯤ ꯍꯌꯦꯡ ꯁꯅꯥꯅ ꯋꯥꯏ ꯄꯥꯡꯊꯣꯛꯆꯔꯁꯅꯤ ꯆꯦ ꯀꯩꯒꯤ ꯀꯞꯄꯤꯕꯣ ꯍꯥꯏ ꯀꯅꯥꯅꯣ ꯀꯞꯄꯤꯁꯦ ꯈꯦꯂꯦꯟꯅ 7 ꯗꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯩ ꯁꯨꯁꯤꯂꯥꯅ ꯑꯣꯏꯃꯥ ꯕꯥꯏꯕꯨꯡ ꯁꯣꯔ ꯇꯠꯈ꯭ꯔꯗꯤ ꯗꯁꯥꯅꯤ ꯇꯧꯔꯛꯀꯅꯨ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯦꯂꯦꯟꯅ ꯁꯤꯁ ꯑꯩ ꯌꯦꯔꯨꯝ ꯆꯥꯔꯦ ꯍꯥꯏ ꯑꯁ ꯍꯥꯎꯕꯅꯤꯀꯣ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯩꯈꯣꯏ ꯗꯥꯒꯤꯗꯤ ꯐꯦꯚꯣꯔꯥꯏꯠꯅꯦ ꯑꯗꯩ ꯗꯦꯅꯤꯅ ꯍꯥꯏ ꯕ꯭ꯔꯣ ꯈꯦꯂꯦꯟ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯕꯤꯠꯀ ꯂꯩꯇꯦ ꯑꯩꯗꯤ ꯍꯌꯦꯡ ꯌꯥꯎꯁꯪꯅꯦ ꯍꯥꯏꯕ ꯅꯣꯏꯕꯣ ꯍꯣꯏ ꯍꯌꯦꯡꯂꯣ ꯅꯤꯡꯊꯧꯀꯥꯕꯅꯤ ꯍꯥꯏꯗꯥꯏꯅꯦ ꯊꯣꯏꯕꯤꯁꯅꯥ ꯅꯣꯡꯃꯥꯏꯖꯤꯡꯂꯣ ꯅꯤꯡꯊꯧꯀꯥꯕ꯭ꯔꯣ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯖꯦꯅꯦꯁꯣꯔ ꯈꯨꯃꯟꯆꯥꯅ ꯂꯥꯏꯚ ꯇꯣꯏꯅ ꯊꯥꯕꯤꯔꯒꯣ ꯏꯇꯩꯃ ꯇꯥꯃꯣꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯑꯋꯥꯕ ꯀꯥꯎꯔꯤꯅꯦ ꯑꯗꯨꯅꯦ ꯑꯗꯣ ꯇꯣꯏ ꯊꯥꯒꯠꯄꯗꯣ ꯊꯥꯒꯠꯂꯛꯀꯦ ꯉꯝꯃꯤꯉꯩ ꯊꯥꯒꯠꯂꯛꯀꯦꯀꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛ ꯊꯕꯛ ꯈꯔ ꯆꯤꯟꯅꯕꯒꯤꯅꯦ ꯊꯥꯡꯒꯠꯄ ꯉꯝꯗꯕꯅꯦꯕ ꯇꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯒꯦꯀꯣ ꯑꯗꯨꯒ ꯑꯁꯃꯔꯥꯅ ꯍꯥꯏꯕ ꯆꯦ ꯑꯩꯗꯤ ꯑꯉꯥꯡꯒꯤ ꯈꯣꯡꯖꯤꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯑꯣ ꯃꯥꯅ ꯈꯣꯡꯖꯤ ꯍꯪꯉꯛꯄꯅꯤ ꯐꯪꯒꯅꯤ ꯀꯃꯥꯏꯅ ꯐꯪꯒꯦ ꯅꯪꯅ ꯈꯟꯕꯗ ꯍꯥꯏꯔꯦ ꯑꯁꯃꯔꯥ ꯑꯁꯃꯥꯅ ꯀꯥꯏ ꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯈꯣꯡꯖꯤꯁꯦ ꯍꯧꯖꯤꯛꯇꯤ ꯁꯥꯗꯕꯅꯦ ꯑꯩꯈꯣꯏꯗꯥꯁꯦ ꯑꯗꯣ ꯅꯪ ꯀꯗꯥꯏꯋꯥꯏꯒꯤꯅꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝ ꯄꯥꯎ ꯃꯇꯥ ꯆꯥꯕ ꯐꯥꯎꯅꯔꯒ ꯑꯣꯏꯗꯤ ꯑꯩꯈꯣꯏꯅ ꯊꯣꯔꯛꯄꯗ ꯑꯣꯏꯗꯤ ꯁꯣꯏꯗꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯌꯦ ꯑꯗꯣ ꯀꯩꯅꯣꯗ ꯆꯪꯕꯤꯔꯣ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯐꯦꯁꯕꯨꯛ ꯂꯩꯕꯅꯦꯕꯀꯣ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯑꯗꯨꯗ ꯆꯪꯉꯣ ꯑꯗꯨꯒ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯣ ꯑꯗꯨꯒ ꯅꯝꯕꯔꯗꯣ ꯄꯤꯔꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯂꯩꯐꯝꯗꯣ ꯀꯥꯏ ꯋꯥꯏꯗꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯔꯥꯀꯦꯁꯅ ꯑꯝꯇ ꯌꯦꯡꯒꯦ ꯗꯗꯥꯗꯣ ꯍꯥꯏ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯔꯣ ꯎꯝ ꯑꯕꯨꯡꯉꯣ ꯅꯪ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯕ ꯌꯥꯎꯔꯤꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯌꯨꯁꯤ ꯍꯥꯏꯔꯒ ꯔꯥꯀꯦꯁ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯐ꯭ꯔꯦꯟꯀꯤꯁꯀ ꯇꯧꯁꯜꯂꯦ ꯑꯗꯨꯒ ꯄꯨꯁꯄꯥꯅ ꯑꯅꯧꯕ ꯃꯤ ꯌꯥꯝ ꯌꯥꯎꯔꯝꯃꯦ ꯆꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯅꯧꯕ ꯃꯤ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯈꯦꯂꯦꯟꯅ ꯕ꯭ꯔꯣꯒꯤ ꯐꯨꯔꯤꯠꯇ ꯌꯦꯛꯄꯗꯣ ꯀꯔꯤ ꯅꯥꯔꯨꯇꯣ ꯀꯀꯥꯁꯤ ꯍꯥꯏꯕꯅꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣ ꯑꯗꯨꯅꯦ ꯍꯥꯏꯕ ꯀꯀꯥ ꯀꯩꯅꯣꯝ ꯍꯥꯏꯗꯣ ꯑꯩꯅ ꯈꯪꯉ ꯃꯃꯤꯡꯗꯣꯗꯤ ꯀꯥꯎꯈ꯭ꯔꯕ ꯃꯃꯤꯡ ꯂꯩꯕ꯭ꯔꯁꯦ ꯀꯀꯥꯁꯤ ꯍꯥꯏꯕꯅꯦ ꯃꯆꯥ ꯊꯣꯏꯕ
ꯅꯪꯒꯤ ꯕ꯭ꯂꯦꯛ ꯀꯂꯔꯗ ꯃꯃꯥꯡꯗ ꯑꯃ ꯈꯪꯖꯩꯁꯦ ꯀꯀꯥꯁꯤꯗ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯀꯥꯁꯤ ꯍꯥꯏꯕꯅꯦꯕ ꯀꯔꯤ ꯀꯀꯥꯁꯦꯕ ꯅꯥꯔꯨꯇꯣ ꯀꯀꯥꯁꯤ ꯑꯕꯨꯡꯉꯣꯅ ꯍꯥꯏꯒꯦꯕ ꯅꯣꯡꯃ ꯑꯗꯣ ꯑꯩꯅ ꯀꯥꯎꯈ꯭ꯔꯕ ꯂꯩ ꯈꯦꯂꯦꯟꯅ ꯍꯥꯏꯕ ꯅꯔꯨꯀꯣ ꯀꯛꯁꯤ ꯀꯠꯀꯦ ꯍꯥꯏꯕ ꯃꯥꯟꯗ ꯅꯔꯨꯀꯣ ꯀꯛꯁꯤ ꯀꯠꯀꯦ ꯀꯥꯏꯅ ꯊꯣꯏꯕꯤꯁꯅꯥ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯍꯌꯦꯡꯅꯦ ꯍꯥꯏꯗꯨꯗꯤ ꯍꯥꯏ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠꯅꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯈꯦꯂꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯀꯞꯅꯤꯡꯉꯦ ꯑꯩ ꯏꯅꯃ ꯍꯥꯏ ꯑꯗꯨꯅꯦ ꯍꯟꯗꯛ ꯌꯥꯎꯁꯪꯁꯤꯗꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨꯅꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯕ ꯁꯨꯁꯤꯂꯥꯅ ꯊꯣꯏꯕꯤꯁꯅꯥ ꯃꯟꯗꯦꯗ ꯅꯠꯇ꯭ꯔꯣ ꯌꯥꯎꯁꯪ ꯈꯦꯂꯦꯟꯅ ꯊꯣꯏꯕꯤꯁꯅꯥ ꯅꯨꯡꯉꯥꯏꯔꯤ ꯈꯦꯂꯦꯟꯅ ꯁꯨꯁꯤꯂꯥ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯩ ꯁꯅꯥꯇꯣꯝꯕꯤ ꯗꯦꯂꯦꯠ ꯇꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯖꯥꯅꯦꯁꯣꯔꯅ ꯀꯥꯈ꯭ꯔꯦ ꯀꯣꯃꯦꯟꯁ ꯄꯨꯝꯅꯃꯛ ꯖꯥꯅꯦꯁꯣꯔꯅ ꯀꯁꯥꯔꯗ ꯀꯣꯏꯔꯛꯀꯦ ꯇꯥꯃꯣ ꯏꯇꯩꯃ ꯀꯣꯏꯔꯣ ꯂꯥꯛꯑꯣ ꯀꯁꯥꯔꯗ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯑꯩꯁꯨ ꯈꯪꯗꯦ ꯍꯦ ꯀꯤꯡ ꯀꯣꯡꯅ ꯍꯥꯏꯕꯅꯤ ꯑꯩ ꯅꯨꯃꯤꯠꯀ ꯄꯥꯗꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯌꯥꯎꯁꯪꯁꯦ ꯃꯥꯅꯦ ꯀꯤꯡ ꯀꯣꯡꯗꯣ ꯉꯁꯤ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯐꯣꯟ ꯇꯧꯁꯜꯂꯝꯃꯒ ꯂꯥꯛꯇꯦꯅꯦ ꯃꯗꯣ ꯃꯃꯤꯡꯗꯨ ꯌꯥꯝ ꯆꯥꯟꯅꯔꯤꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯁꯤ ꯍꯣꯔꯦꯟ ꯊꯥꯗꯣꯏꯔꯥ ꯄꯨꯁꯄꯥ ꯀꯥꯏꯁꯦ ꯈꯔꯦ ꯄꯨꯁꯄꯥ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯉꯁꯥꯏꯗꯩ ꯄꯨꯁꯄꯥꯗꯤ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯍꯪꯒꯦ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯀꯥꯎꯔ ꯂꯩꯔꯦ ꯄꯨꯁꯄꯥ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯄꯨꯁꯄꯥ ꯀꯩꯅꯣ ꯁꯨꯁꯤꯀꯥꯟꯇ ꯂꯩꯕꯅꯦ ꯍꯥꯏ ꯑꯅꯨ ꯈꯨꯃꯟ ꯀꯦꯝꯁꯤ ꯉꯁꯤ ꯀꯩꯅꯣ ꯃꯇꯝꯒꯤ ꯏꯟꯖꯥꯡ ꯅꯣꯡꯃꯩ ꯃꯔꯨ ꯅꯣꯡꯃꯩ ꯃꯔꯨ ꯏꯔꯣꯝꯕ ꯗꯪ ꯌꯣꯡꯆꯥꯛꯒ ꯑꯂꯨꯒ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯁꯨꯁꯤꯜ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯑꯗꯩꯗꯤ ꯒꯨꯂꯨꯅ ꯂꯥꯏꯚ ꯊꯥꯔꯝꯃꯦ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯣ ꯉꯁꯤꯁꯦ ꯃꯊꯦꯜ ꯍꯥꯏꯗꯤꯅꯦ ꯅꯣꯡꯃꯩ ꯃꯔꯨꯒ ꯕꯣꯡꯒ ꯏꯔꯣꯝꯕ ꯃꯇꯝꯒꯤ ꯌꯦꯟꯁꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯌꯦꯟꯁꯥꯡ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯊꯣꯛꯏꯗꯅ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯗꯒꯤ ꯁꯨꯁꯤꯀꯥꯟꯇꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯁꯨꯁꯤꯀꯥꯟꯇꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯍꯟꯗꯛ ꯌꯥꯎꯁꯪꯗꯤ ꯐꯣꯂꯥ ꯁꯥꯔꯦ ꯄꯨꯔꯥ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨꯅꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯌꯥꯎꯁꯪꯁꯦ ꯄꯪꯅꯨꯡ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦꯕꯀꯣ ꯊꯥꯕꯜꯀꯗꯤ ꯑꯝꯇ ꯆꯣꯡꯉꯔꯣꯏ ꯊꯥꯕꯜꯒꯤ ꯖꯥꯠꯇꯗꯤ ꯑꯝꯇ ꯆꯣꯡꯉꯔꯣꯏꯕꯀꯣ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯅꯤ ꯍꯥꯏꯁꯦ ꯍꯟꯗꯛ ꯊꯥꯕꯜ ꯆꯣꯡꯉꯔ ꯍꯟꯗꯛ ꯊꯥꯕꯜ ꯑꯗꯨꯒꯅꯦ ꯐꯝꯃꯅꯦ ꯌꯥꯎꯁꯪꯒꯤ ꯑꯩꯈꯣꯏ ꯕꯤꯈꯥꯒꯅꯤꯕ ꯅꯀꯊꯦꯡ ꯆꯠꯄꯗꯣ ꯑꯗꯨꯒꯗꯨꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯑꯉꯥꯡ ꯀꯩꯀꯥ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯊꯥꯕꯜ ꯐꯝꯒꯅꯦ ꯊꯥꯕꯜꯗꯤꯅꯦ ꯁꯨꯡꯆꯣꯡ ꯆꯣꯡꯉꯔꯣꯏ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯤꯡꯈ꯭ꯔꯦꯕ ꯑꯗꯒꯤ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯅ ꯁꯨꯁꯤꯜ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯑꯩꯅ ꯊꯣꯟꯕꯅꯦ ꯆꯥꯅꯕ꯭ꯔꯥ ꯃꯤꯡꯗꯣ ꯍꯥꯏꯌꯦ ꯑꯗꯨꯅꯦꯕ ꯃꯤꯡꯗꯨꯒ ꯆꯥꯅꯩꯕ ꯑꯗꯒꯤꯗꯤ ꯁꯨꯁꯤꯂꯥꯅ ꯊꯣꯏꯕꯤꯁꯅꯥ ꯐꯣꯂꯥ ꯁꯥꯔꯗꯤ ꯆꯥꯊꯔꯛꯑꯣ ꯍꯥꯏ ꯈꯦꯂꯦꯟꯅ ꯍꯦꯜꯂꯣ ꯁꯨꯁꯤꯜ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯗꯤꯅꯤ ꯈꯥꯏꯗꯦꯝꯅ ꯕ꯭ꯔꯣ ꯈꯦꯂꯦꯟ ꯀꯦꯝꯁꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤꯅ ꯃꯃꯥꯁꯦ ꯌꯥꯝꯅ ꯐꯖꯩꯀꯣ ꯕꯕꯥꯁꯨ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯃꯃꯥꯒ ꯕꯕꯥꯒ ꯐꯖꯩ ꯍꯥꯏꯕꯤꯔꯛꯄꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯏꯃꯥ ꯏꯄꯥꯒꯤ ꯐꯝꯒ ꯑꯗꯒꯤꯗꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯐꯣꯂꯥ ꯆꯥꯗꯦ ꯆꯦ ꯍꯥꯏ ꯈꯦꯂꯦꯟꯅ ꯀꯩꯅꯣꯗ ꯅꯨꯡꯁꯤꯠ ꯊꯣꯡ ꯊꯤꯡꯗ꯭ꯔꯤꯕꯅꯤ ꯗꯦꯅꯤ ꯑꯩ ꯌꯦꯔꯨꯝ ꯆꯥꯔꯦ ꯅꯅꯥ ꯀꯧꯁꯜꯂꯨ ꯈꯪꯕ꯭ꯔꯥ ꯀꯧꯁꯜꯂꯒ ꯊꯣꯡ ꯊꯤꯡꯖꯤꯜꯂꯣ ꯌꯦꯔꯨꯝ ꯆꯥꯔꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯂꯥꯛꯑꯦ ꯃꯩ ꯑꯗꯨꯅ ꯃꯩ ꯆꯠꯈ꯭ꯔꯤꯅꯤꯗ ꯈꯪꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯖꯥꯅꯦꯁꯣꯔꯅ ꯇꯥꯃꯣ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯂꯛꯑꯣ ꯍꯥꯏ ꯑꯗꯒꯤ ꯗꯦꯅꯤ ꯈꯥꯏꯂꯦꯟ ꯑꯣ ꯍꯥꯏ ꯒꯨꯂꯨꯅ ꯏꯕꯥꯏꯒꯤ ꯁꯛꯁꯦ ꯑꯣꯗꯥ ꯅꯪ ꯎꯔꯤ ꯉꯁꯥꯏꯒꯤꯗꯣ ꯂꯧꯁꯟꯈ꯭ꯔꯕꯣ ꯍꯥ ꯍꯩꯒ꯭ꯔꯨꯒ ꯎꯔꯤꯒ ꯂꯧꯁꯟꯈ꯭ꯔꯕꯣ ꯑꯣ ꯑꯗꯒꯤꯗꯤ ꯏꯕꯥꯏꯒꯤ ꯁꯛꯁꯦ ꯖꯣꯀꯔ ꯌꯥꯝ ꯇꯥꯏꯌꯦ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯄꯣꯠꯁꯝꯕꯝ ꯂꯥꯛꯑꯦ ꯆꯦꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯄꯣꯠꯁꯝꯕꯝ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯑꯁꯃꯔꯥꯅ ꯑꯩ ꯀꯁꯥꯔ ꯀꯩꯅꯣ ꯁꯪꯒꯣꯝ ꯁꯨꯝꯕꯤꯗꯩꯅꯦ ꯆꯦꯅ ꯏꯇꯩ ꯁꯥꯎꯕ ꯌꯥꯗꯦ ꯑꯩ ꯑꯉꯥꯡ ꯈꯣꯡꯖꯤ ꯌꯥꯝ ꯄꯥꯝꯖꯩ ꯏꯆꯥꯁꯦ ꯆꯥꯎꯈꯤꯕꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ ꯑꯩꯗꯤ
ꯁꯨ ꯀꯨꯏꯔꯛꯇꯔꯦ ꯀꯩ ꯍꯥꯏꯕ ꯏꯠꯁꯨ ꯀꯨꯏꯔꯛꯇꯔꯦ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯁꯤꯍꯟꯅꯤꯡꯗꯅ ꯇꯧꯕꯅꯦ ꯑꯝꯇ ꯐꯖꯅ ꯁꯥꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯅꯨꯄꯥꯒ ꯑꯣꯏꯁꯨ ꯂꯥꯛꯆꯒꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯗꯨꯏꯗꯤ ꯑꯁꯃꯔꯥ ꯅꯪ ꯀꯩꯅꯣ ꯇꯧꯔꯣꯕ ꯀꯩꯕ ꯑꯩꯈꯣꯏ ꯑꯩꯒꯤꯅꯦ ꯑꯦꯐꯕꯤꯗ ꯆꯪꯉꯣꯀꯣ ꯆꯪꯉꯒ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯑꯦꯐꯕꯤꯗ ꯍꯥꯏꯅꯦ ꯑꯦꯐꯕꯤꯗ ꯆꯪꯉꯣ ꯍꯥꯏꯕ ꯑꯗꯩꯗꯨꯗꯅꯦ ꯑꯩꯒꯤꯅꯦ ꯑꯦꯀꯥꯎꯟꯗꯣ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯪ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯦꯐꯕꯤꯗ ꯆꯪꯉꯒ ꯊꯤꯌꯨꯀꯣ ꯑꯗꯨꯗꯩꯗꯤ ꯁꯨꯁꯤꯀꯥꯟꯇꯅ ꯑꯩꯗꯤ ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯒꯦ ꯈꯜꯂꯨꯕꯅꯤ ꯁꯤꯗ ꯂꯣꯏꯅ ꯂꯩꯔꯝꯃꯦ ꯃꯩꯗꯅ ꯀꯔꯤ ꯃꯩ ꯇꯥꯅ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯁꯨꯁꯤ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯨꯁꯤꯂꯥꯅ ꯁꯨꯁꯤꯜ ꯀꯦꯝꯁꯤ ꯁꯨꯁꯤꯂꯥꯅ ꯊꯣꯏꯕꯤꯁꯅꯥ ꯁꯤꯗ ꯂꯩꯌꯦ ꯑꯗꯒꯤꯗꯤ ꯗꯥꯏꯅꯤꯅ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯈꯦꯂꯦꯅ ꯁꯤꯁ ꯀꯩ ꯍꯥꯏꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯤꯔꯣ ꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯩꯗꯤ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯤꯖꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯜꯂꯛꯄꯁꯦ ꯈꯪꯗꯦꯗ ꯑꯩꯗꯤ ꯃꯤꯍꯨꯟꯒ ꯑꯝꯇ ꯌꯥꯎꯗꯦ ꯌꯥꯝ ꯀꯤꯕꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯁꯨꯁꯤꯂꯥꯅ ꯗꯩꯅꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣꯏꯅꯥꯝ ꯑꯣꯡꯕꯤꯆꯦ ꯅꯪꯕꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯌꯨ ꯍꯥꯏꯕꯅꯦ ꯀꯣꯏꯀꯧ ꯀꯧꯕꯗ ꯈꯨꯕꯤ ꯅꯥꯏ ꯍꯥꯏꯕ ꯑꯩ ꯍꯥꯏ ꯁꯨꯁꯤꯀꯥꯟꯇꯅ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯈꯣꯡꯗ꯭ꯔꯨꯝ ꯑꯥꯂꯨ ꯉꯧꯕ ꯆꯥꯔꯦ ꯍꯥꯏ ꯑꯁ ꯑꯍꯥꯎꯕ ꯉꯥꯛꯇ ꯆꯥꯊꯔꯦ ꯁꯨꯁꯤꯀꯥꯟꯇ ꯊꯣꯏꯕꯤꯁꯅꯥ KMC ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯁꯨꯁꯤꯜ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯏꯔꯣꯟꯕꯒ ꯆꯤꯛꯀꯦꯟ ꯊꯣꯡꯕꯒ ꯋꯥ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯁꯨꯁꯤꯜ ꯒꯤꯗꯤ ꯍꯥꯏ ꯁꯅꯥꯇꯣꯝꯕꯤꯅ ꯃꯃꯥꯁꯦ ꯌꯥꯝꯅ ꯆꯝꯃꯦ ꯍꯥꯏ ꯅꯣꯏꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯕꯒꯤ ꯆꯝꯃꯤꯅꯦꯀꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗꯅ ꯌꯦꯡꯉꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯂꯩꯈꯠꯄ ꯃꯤꯅꯦꯕ ꯈꯪꯉꯕ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯑꯩꯕꯨ ꯆꯝꯅ ꯎꯕꯤꯔꯤꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯝ ꯂꯩꯈꯠꯂꯛꯀꯅꯤꯀꯣ ꯑꯗꯩꯗꯤ ꯖꯦꯅꯦꯁꯣꯔꯅ ꯀꯥꯈ꯭ꯔꯦ ꯏꯇꯩꯃ ꯇꯥꯃꯣ ꯃꯥꯡꯈ꯭ꯔꯦ ꯇꯥꯃꯣꯗꯣ ꯅꯣꯡ ꯅꯨꯡꯁꯤꯠ ꯂꯥꯛꯄꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯂꯨꯁꯤꯗꯣ ꯃꯄꯥꯟꯗ ꯂꯩꯌꯦꯕ ꯁꯥꯟꯅꯔꯤꯑꯕ ꯑꯗꯨꯗꯣ ꯀꯧꯁꯜꯂꯤꯕ ꯃꯥꯡꯒꯣꯟꯗ ꯊꯣꯡ ꯊꯤꯡꯖꯤꯜꯂ ꯊꯝꯗꯣꯏꯕ ꯑꯗꯨꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯀꯤꯁꯟ ꯍꯥꯏ ꯀꯤꯁꯟ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯤꯁꯟ ꯂꯥꯛꯄ꯭ꯔꯣ ꯀꯥꯏꯅꯣ ꯑꯌꯥ ꯀꯤꯁꯟ ꯂꯪꯊꯣꯛꯑꯝꯃꯦ ꯑꯩꯅ ꯑꯗꯩꯗꯤ ꯏꯅ ꯂꯥꯏꯁ꯭ꯔꯝ ꯑꯕꯦꯅ ꯏꯅꯝꯃ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯕꯦ ꯑꯗꯒꯤꯗꯤ ꯀꯤꯁꯟꯅ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯆꯦ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏꯔꯤ ꯀꯩꯅꯣꯀꯁꯦ ꯚꯤꯗꯤꯑꯣꯒ ꯚ꯭ꯌꯨꯋꯔꯁ ꯀꯐꯥꯎ ꯀꯥꯗꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤꯀꯣ ꯑꯩ ꯑꯗꯒꯤ ꯀꯤꯁꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯆꯥꯛ ꯆꯥꯔꯕꯣꯅ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯏꯆꯦ ꯑꯃ ꯊꯤꯔꯤꯀꯥꯟꯗ ꯎꯍꯧꯗ꯭ꯔꯦ ꯗꯥꯏꯅꯤ ꯁꯣꯚꯥ ꯌꯥꯗꯦ ꯑꯗꯒꯤꯗꯤ ꯏꯇꯩꯃ ꯇꯥꯃꯣ ꯁꯤ ꯄꯥꯈ꯭ꯔꯦꯀꯣ ꯗꯥ ꯀꯤꯁꯟ ꯍꯥꯏ ꯅꯪꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ ꯍꯥꯏꯅ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯈ꯭ꯔꯦ ꯀꯤꯁꯟ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏ ꯇꯧꯔꯛꯑꯦ ꯒꯨꯂꯨꯅ ꯂꯥꯏꯚ ꯀꯌాꯊꯥꯕ ꯌꯦꯡꯈ꯭ꯔꯦ ꯆꯦꯒꯤ ꯂꯥꯏꯚ ꯈꯨꯊꯥꯁꯤꯅ ꯏꯅꯨꯡ ꯅꯨꯡꯁꯤ ꯏꯅꯨꯡ ꯅꯨꯡꯁꯤ ꯀꯃꯦꯟꯁꯤꯡꯁꯦ ꯑꯃꯠꯇ ꯍꯦꯛ ꯆꯤꯊꯗꯉꯩ ꯄꯥꯕꯤꯕꯁꯦ ꯅꯨꯡꯁꯤꯃꯜꯂꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯒꯨꯂꯨ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤ ꯗꯥꯏꯅꯤꯅ ꯍꯥꯏ ꯕ꯭ꯔꯣ ꯀꯤꯁꯟ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯁꯨꯁꯤꯜꯀꯥꯟꯇꯅ ꯃꯥꯏꯕꯝꯒꯤꯗꯤ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯁꯨꯁꯤꯜ ꯀꯩ ꯍꯥꯏꯅꯣ ꯍꯥꯏ ꯑꯗꯨꯒ ꯅꯤꯂꯤꯅ ꯀꯩ ꯍꯥꯏꯕ ꯁꯧꯒ꯭ꯔꯤꯗꯣ ꯈꯔ ꯊꯨꯅ ꯆꯥꯔꯒꯣ ꯐꯅꯤꯅꯦ ꯍꯥꯏ ꯃꯔꯨ ꯄꯣꯛꯈꯥꯏꯔꯛꯑꯦ ꯆꯥꯔꯒꯦ ꯃꯔꯨ ꯈꯔ ꯄꯣꯛꯈꯥꯏꯔꯛꯑꯦ ꯈꯛꯇꯤꯅꯦ ꯑꯁꯨꯃꯨꯛ ꯋꯥꯡꯉꯦꯕ ꯑꯗꯣ ꯈꯇꯪꯒ ꯋꯥꯡꯉꯛꯈꯤꯁꯅꯨꯀꯣ ꯃꯅꯥ ꯑꯅꯤ ꯈꯤꯇꯪ ꯄꯥꯜꯂꯦ ꯑꯍꯨꯝ ꯁꯨꯈꯤꯁꯅꯨ ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯍꯨꯝꯒꯤ ꯆꯥꯔꯛꯀꯦꯕ ꯑꯩꯁꯨ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯕ ꯖꯥꯠꯅꯤ ꯁꯧꯒ꯭ꯔꯤꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯄꯥꯝꯖꯕ ꯑꯩꯒꯤ ꯍꯩꯖꯥꯡꯅꯤꯅꯅꯦ ꯗꯦꯅꯤꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯦ ꯗꯦꯅꯤꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯅ ꯃꯃꯥ ꯅꯣꯡ ꯆꯨꯕ꯭ꯔꯥ ꯅꯣꯡꯗꯤ ꯆꯨꯗ꯭ꯔꯤꯌꯦ ꯁꯅꯥꯇꯣꯝꯕꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯆꯨꯔꯛꯀꯗꯧ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯥ ꯌꯥꯝꯃꯝꯅ ꯂꯥꯛꯍꯧꯕ꯭ꯔꯥ ꯅꯨꯡꯁꯤꯠ ꯂꯥꯛꯏꯕ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯁꯨꯁꯤꯜ ꯑꯩ ꯚꯥꯞ ꯇꯥꯗꯦ ꯍꯥꯏ ꯁꯨꯁꯤꯀꯥꯟꯇꯅ 11 ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯀꯤꯁꯟꯅ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏ ꯀꯤꯁꯟ ꯅꯪꯗꯤ ꯍꯟꯗꯛ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯀꯥꯏꯕꯨꯡꯉꯣ ꯑꯩ ꯁꯨꯡꯀꯥ ꯀꯥꯗꯦ ꯀꯞꯅꯤꯡꯉꯦ ꯍꯥꯏꯕ
ꯀꯞꯅꯤꯡꯕ ꯖꯥꯠꯅꯤꯗ ꯑꯩ ꯇꯜꯂꯦ ꯌꯨꯇꯨꯕꯀ ꯇꯣꯛꯊꯣꯛꯑꯁꯤꯗ ꯈꯪꯖꯜꯂꯛꯇꯔꯦ ꯇꯣꯛꯀꯅꯨ ꯇꯣꯛꯀꯅꯨ ꯅꯪ ꯇꯣꯛꯀꯅꯨ ꯅꯪ ꯇꯣꯛꯄ ꯌꯥꯔꯣꯏ ꯅꯪ ꯌꯨꯇꯨꯕ ꯇꯣꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯍꯤꯡꯉꯝꯃꯔꯣꯏ ꯇꯣꯛꯀꯅꯨ ꯇꯜꯂꯤꯌꯦ ꯅꯪꯁꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯍꯧꯖꯤꯛ ꯌꯥ ꯀꯥꯟꯁꯦ ꯅꯣꯡ ꯈꯣꯡꯉꯦ ꯀꯩꯅ ꯍꯥꯎꯔꯤꯒꯦ ꯖꯣꯡꯆꯥꯛꯅ ꯍꯥꯎꯔꯤ ꯏꯕꯦꯝꯃ ꯖꯣꯡꯆꯥꯛꯅ ꯍꯥꯎꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯗꯥꯏꯖꯦꯁꯁꯨ ꯌꯥꯝ ꯊꯨꯅ ꯑꯣꯏ ꯀꯁꯔ ꯂꯥꯏꯗ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯑꯣꯖꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯁꯥꯔ ꯂꯥꯏꯁꯤꯅ ꯑꯣꯖꯥꯇ ꯍꯥꯏꯕ ꯑꯩꯗꯤ ꯍꯥꯏꯔꯛꯇꯕ ꯈꯪꯕ꯭ꯔꯥ ꯀꯁꯔ ꯂꯥꯏ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯪꯗ ꯍꯟꯗꯛꯇ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯀꯌꯥ ꯌꯥꯝ ꯆꯠꯄ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯀꯥꯏꯗꯣ ꯀꯨꯏꯔꯦ ꯎꯗꯕ ꯑꯩꯈꯣꯏꯁꯦ ꯏꯝꯐꯥꯜꯗꯗꯤ ꯀꯩ ꯍꯥꯏꯕ ꯉꯁꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯁꯥꯏꯌꯦ ꯑꯌꯨꯛꯇꯗꯤ ꯉꯁꯤꯗꯤ ꯁꯥꯏꯌꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯛꯇꯃ ꯅꯨꯡꯁꯤꯠꯁꯦ ꯈꯪꯂꯥꯛ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯏꯆꯝꯅ ꯇꯣꯛꯀꯅꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅꯤꯅꯦ ꯉꯥꯏꯕ ꯀꯜꯂꯒ ꯐꯝꯃꯤ ꯍꯥꯏꯅꯗ꯭ꯔꯥ ꯐꯝꯃꯦ ꯅꯠꯇꯦ ꯐꯝꯃꯤꯁꯦ ꯐꯝꯃꯤꯗꯣ ꯆꯨꯝꯅꯗ ꯐꯝꯃꯤꯟꯗꯦ ꯃꯗꯨ ꯁꯤꯕ ꯅꯛꯁꯜꯂꯛꯏꯃꯤ ꯑꯗꯩ ꯆꯥꯕ ꯀꯜꯂꯒ ꯁꯥꯏꯕ ꯀꯜꯂꯒ ꯑꯣꯏꯅꯝꯃꯦ ꯁꯦꯟꯇꯔꯕ꯭ꯔ ꯁꯥꯏꯌꯨ ꯑꯣꯏꯅꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯈꯗꯥꯡ ꯅꯥꯔ ꯇꯣꯛꯄꯅꯤ ꯐꯝꯕ ꯀꯜꯂꯒ ꯐꯝꯃꯦ ꯑꯩ ꯐꯝꯃꯤꯃꯤ ꯈ꯭ꯋꯥꯡ ꯅꯥꯟ ꯇꯣꯛꯑꯦ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯁꯅꯥꯇꯣꯝꯕꯤꯅ ꯀꯩ ꯕꯕꯥꯁꯦ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯊꯦꯡꯛ ꯌꯨ ꯑꯗꯩ ꯀꯁꯥꯔ ꯂꯥꯏꯝꯅ ꯑꯣꯖꯥꯒꯤ ꯀꯩꯕ ꯁꯥꯔꯦꯒꯃ ꯁꯥꯔꯦꯒꯃꯥ ꯀꯤ ꯖꯣꯏ ꯖꯣꯏ ꯍꯣ ꯑꯩꯅ ꯀꯩꯅꯣ ꯑꯣꯗꯤꯌꯦꯟꯁ ꯌꯥꯎꯗꯣꯏꯅꯦ ꯀꯩꯅꯣ ꯑꯣꯗꯤꯌꯦꯟꯁ ꯀꯩꯅꯤ ꯀꯩꯅꯣ ꯑꯣꯗꯤꯁꯟ ꯍꯥꯏꯌꯣ ꯑꯩꯁꯤ ꯑꯣꯗꯤꯁꯟ ꯀꯥꯏꯗꯦ ꯑꯣꯗꯤꯌꯦꯟꯁ ꯀꯥꯏꯗ ꯌꯥꯎ ꯏꯪꯂꯤꯁ ꯌꯥꯝ ꯂꯣꯟꯖꯟꯅꯤꯡꯃꯦ ꯁꯣꯔꯤ ꯃꯌꯥꯝ ꯃꯥꯏ ꯇꯪ ꯏꯁ ꯁ꯭ꯂꯤꯞ ꯀꯔꯤꯕ ꯃꯥꯏ ꯇꯪ ꯏꯁ ꯁ꯭ꯂꯤꯞꯄꯤꯡ ꯑꯣ ꯃꯥꯏ ꯇꯪ ꯏꯁ ꯁ꯭ꯂꯤꯞ ꯑꯩ ꯇꯪꯗꯣ ꯁ꯭ꯂꯤꯞ ꯑꯣꯏꯈꯤꯕꯅꯦꯕ ꯑꯩ ꯂꯩꯗꯣ ꯁ꯭ꯂꯤꯞ ꯆꯥꯈꯤꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯏ ꯇꯪ ꯏꯁ ꯁ꯭ꯂꯤꯞ ꯇꯜꯂꯤꯌꯦ ꯁꯩꯇ ꯑꯗꯩ ꯔꯤꯅꯥꯅ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯀꯩꯅꯣ ꯆꯥꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯨꯡꯉꯥꯏ ꯂꯩꯌꯨ ꯍꯥꯏ ꯃꯥꯜꯂꯦ ꯀꯃꯥꯏꯁꯦ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔꯗꯤ ꯌꯥꯎꯁꯪ ꯇꯣꯛꯒꯦ ꯅꯣꯏꯒꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯇꯧꯗꯣꯔꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯌꯥꯎꯁꯪ ꯂꯩꯇꯦꯔꯤꯅ ꯑꯩꯈꯣꯏ ꯁꯤꯗꯅꯦ ꯊꯥꯕꯜ ꯆꯣꯡꯕ ꯀꯩꯀꯥ ꯑꯝꯇ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯒ ꯅꯀꯊꯦꯡꯒꯗꯨꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯀꯔꯤ ꯀꯔꯥ ꯃꯣꯏꯗꯤ ꯅꯤꯒꯅꯦꯕꯀꯣ ꯑꯍꯟꯉꯩꯗꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯔꯣꯏ ꯑꯍꯟꯉꯩꯗꯤ ꯊꯣꯏꯕꯤꯆꯅꯥꯅ ꯑꯗꯨꯏ ꯍꯥꯏꯕꯗꯣ ꯍꯥꯏꯅꯣ ꯍꯥꯏꯕ ꯏꯅꯝꯃ ꯇꯣꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏ ꯀꯔꯤꯕ ꯑꯩꯈꯣꯏ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯌꯥꯝ ꯂꯩꯌꯦ ꯁꯤꯗꯤ ꯃꯥꯏ ꯀꯥꯖꯔꯛꯀꯅꯤ ꯃꯥꯏ ꯀꯩ ꯀꯥꯖꯔꯛꯆꯅꯤ ꯍꯥꯏꯕ ꯍꯣꯏ ꯗꯤꯅꯥꯅ ꯅꯣꯏ ꯕꯦꯁ ꯁꯨꯝ ꯀꯄꯜꯁꯦ ꯎꯔꯒ ꯌꯥꯝ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯌꯦ ꯍꯩꯒꯨꯔꯨꯖꯝ ꯑꯣ ꯅꯤꯂꯤꯅ ꯅꯤꯅꯦꯒ ꯀꯥꯒꯁꯦ ꯆꯍꯤ ꯌꯥꯝ ꯀꯌꯥꯝ ꯌꯥꯝ ꯈꯦꯠꯅꯕ꯭ꯔꯥ ꯍꯪꯉꯤꯕ ꯈꯦꯠꯅꯗꯦ ꯆꯍꯤ 5ꯇ ꯆꯍꯤ ꯈꯦꯠꯅꯩꯌꯦ 5 ꯈꯛꯇꯅꯦ ꯌꯥꯝ ꯔꯤꯅꯥꯅ ꯅꯣꯏ ꯈꯦꯠꯅꯗꯦ ꯀꯄꯜꯁꯦ ꯎꯔꯒ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯀꯁꯔꯅ ꯑꯣꯖꯥ ꯀꯩꯕ ओ भाई मुझे मारो ओ भाई मारो मुझे ओके कजलन ओजा मित्तो कब ꯃꯤꯠꯇꯣ ꯁꯨꯛꯇꯣꯛꯀꯅꯨꯅꯦ ꯁꯤꯅꯤ ꯂꯥꯛꯇꯣꯏ ꯏꯁꯩ ꯐꯤꯂꯝꯁꯦ ꯕꯕꯤꯅꯥ ꯂꯥꯛꯑꯦ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯕꯕꯤꯅꯥ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯕꯕꯥ ꯀꯩ ꯍꯥꯏꯅ ꯕꯥꯕꯤꯅ ꯕꯕꯤꯅꯥ ꯊꯣꯏ ꯍꯥꯏꯅ ꯀꯧꯔꯛꯏꯕ ꯑꯠꯆꯥ ꯁꯅꯥꯇꯣꯝꯕꯤꯅ ꯀꯩ ꯕꯕꯥꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯌꯥꯝꯖꯗꯦ ꯑꯩ 43ꯇ ꯐꯥꯖꯔꯤ ꯇꯒꯠ ꯇꯦꯛꯂꯤꯕ ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯕ ꯄꯥꯈꯪꯅꯤ ꯕꯕꯤꯅꯥꯅ ꯀꯩꯕ ꯍꯥꯎ ꯑꯗꯩ ꯅꯥꯎꯆꯥꯅ ꯀꯩꯕ ꯕ꯭ꯔꯣ ꯅꯦꯛꯁꯇꯗꯤ ꯅꯨꯄꯤ ꯁꯥꯔꯒ ꯗꯦꯟꯁ ꯇꯧꯔꯣ ꯌꯥꯏ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯃ ꯇꯧꯕ ꯌꯥꯏ ꯇꯧꯕ ꯌꯥꯏ ꯀꯥꯏ ꯑꯗꯣ ꯀꯃꯦꯟꯗꯤ ꯐꯖꯕ ꯂꯥꯛꯀꯅꯤ ꯎꯝ ꯑꯗꯩꯗꯤ ꯊꯣꯏꯕꯤꯆꯅꯥꯅ ꯈꯤꯇꯪ ꯍꯟꯊꯕꯒꯤ ꯇꯣꯛꯀꯦ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏꯀꯣ ꯅꯣꯏꯅꯤ ꯇꯣꯛꯄ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯣꯏ ꯏꯅꯝꯃ ꯖꯣꯏ ꯊꯣꯏꯕꯤꯆꯅꯥꯅ ꯅꯥꯎꯆꯥ ꯅꯪꯒꯤ ꯔꯤꯀ꯭ꯋꯦꯁꯇꯨꯗꯤ ꯑꯣꯏꯃꯥ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯃꯣꯏꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯕꯦꯔꯥꯅꯤ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯩ ꯅꯨꯡꯁꯤꯠ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯃꯩ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤꯅꯦ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯑꯉꯥꯡꯅ ꯀꯥꯎꯊꯣꯛꯇꯨꯅ ꯃꯣꯏ ꯈꯤꯇꯪ ꯍꯧꯅ ꯊꯣꯛꯈ꯭ꯔꯁꯤꯅꯦ ꯃꯩꯁꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯑ ꯃꯥꯔꯦꯅꯅꯦ ꯑꯗꯩ ꯃꯩꯁꯦ ꯑꯗꯨꯝ ꯃꯨꯊꯠꯄ ꯉꯁꯤꯁꯤꯁꯨ ꯍꯥꯏꯔꯛꯄꯗꯨꯅ ꯅꯠꯇꯦ ꯃꯩ ꯆꯠꯈꯤꯕ ꯂꯣꯏꯔꯒ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯠ ꯂꯥꯛꯏꯁꯦ ꯃꯣꯏ ꯈꯪꯉꯤ ꯅꯨꯡꯁꯤꯠ ꯂꯥꯛꯇꯣꯔꯦꯁꯦ ꯃꯣꯏ ꯈꯪꯉꯤ ꯃꯣꯏ ꯇꯦꯝꯄꯔꯦꯆꯔꯗꯤ ꯌꯦꯡꯉꯦ ꯃꯣꯏ ꯇꯦꯝꯄꯔꯦꯆꯔ ꯀꯥꯏꯅꯦ
Daidi Kathabisana Nausa Nangi request the Gruson Nilina Kaka Noigi Kaka Oigi Kaka Oigi is sing se class kya no Isanapa class 10 kaini Sanapina class 4 kaini Adaidi Babinana Che Nadana okay Nadana Chabaga Yadre kaya look like Hoto Babina Nausa na Nahan Jam ganu hidak Chaksaluko saw ko hidak saw nahan ganu na na po na babina. Nauchana Nokta Kathabisana Adone Dabung Berani ibungbu ijat haram oiba thabak adune ba sana to bina baba se Tidro mal tidro mal. thidrou wala ai thidrou waira thidrou wai je kai puno thi da phajaba makhalam gi kino ra ba thidrou wai Ai siya da. dai di thoi bisana babina toy kai oina nai no puspana haurak itai rep kaba rep thiba sms pabada o ai baram mata bido hore chai kai no ai mo nagin numai na mong sang ni kai May sangit. ye sangai Nenagin. nong chu thare mayam Nong si thare? mai sakhare mai jana kai mi lak ba khang ne Không được. thoi bisana na Ko kai ta lai than bra. Ko no gi lai than le. Lai mari ni ko than le. thake mai lak ka man de Lai ka mo thate ba. mani ngem thake A ko no gi da. Pan tu mom lai than la si da tra. Mai lak ta de ko ka ro ina ba. Lam dai bi su mo thalo da. Ani nan tha. Inama angang tung khara bo tung khare da bu thoi bisna. Tung khare ina ta tung khare ma. Aduga thoi bisna na makolga tagidrene ha tung khare. Adagidi babinana aigi video ga sembaga ngamdre ireisa singda hainingba khanghaningba di yam lay yam pendaba yam lay che hai babina haksang no hana kanhallo ko haksang no kanhallo aduga nadana bo honaro aduga adum semo ko adi babina na semningba video semningba hainingba dum mayam do dum sembiro ba haksang no hana kanhallo mono ko na ba haise haksang na ba haise yamna haidi kai haini na da basina khwaidagi athoibani natra haksang na bu phari gi na na bu lai gi loina ka to bayai ba haksang na na di pai leite amta puspana kai nga leira lage chenu asra woina leire da keno tawre kai du ka du thi kadina pangbi sareng maman hulamaga rau leire sareng ba phau jana ka thangkat le kilo hum lumba aduga aroi boda mamal tabadagi rau woina leire bema sareng do isada ningi ba thamoi sina aduga mangona jeng boda masi bibi sto oi dore ba maman do tabada adudagi ma thamam wari di ko dai wari dum taw dai thoi bisna na babina na ba pharo nangi video ngai di ko hai dai puspana rauna hautro hai ai di rauna ko ai ke hawi da khoi da si wa dam ngangi ha ba ai talle ma di ne khangra tang manga du sa janing ba alik pa mi dine loina ha bani rauda ai asem ne ke no puspa cái nó apang bai cái là rau na khoai cái mahauเลยba khoi ilisa cái nó khoi tang sai se mama nó cái nó ai nó là palisium tani pi na le ra ke ba ko sa ba ya da ban hao tieng da cái wai sa ba do ba pam mi hai ba paisa do a hao bu su yawi hao bu di yao do adu do hao gi de ai ilisa man di do ne hao ba tập ngang ko ni ka ngang cái moi ba nu ji moi ta rồi ba se ti mui ta ni ha ba khoi di nuông ta bu ka ngang ni mi mani pur bo ta ka kai no khang ge babina na kaya na babina kamen udre waru ya de hoy phana ba wana ge pha basue ra ge nupi se pap sama pullaga se me hai ba do chumme adone liên ta đi liên được rồi dabu तो पिछला दाबूंगी acting से सीधे दा तो स्माइल तो ai se तो सा खने रे वनी हमने कोई ये जेंगु दा सना तो भी कथा करे पुष्पा ना
इलिसागी महाउदी लेत्रे हे ngaure ai hai how ta basu adum marak ta yaure duga how ri patina how bane ko ilisa ja babina thoina tai tai je hai akhoi dara tikatna laura ngangi ba ai je akhoi sida nong su badu da ne akhoi ta akhoi da ngangi je patina ta de ba ko jingha gi ba kano sida ne makon sida ne nong ta la bi ne do akhoi da ta da ba dina di lau lau na ngangi ba ko do nganga be noi da di makon yang hauram mani ba akhoi da ngangi se so bi sana na ta ye da bu thang lau lau ra kano ni kong le adune mana di mana ta da mina koi lau lau ri ba sana to mina mama ai tumage god bless you okay sana to bi tomorrow good night sweet dream ispana ai jare je pasambam na pida ke yam khawe hai adune puspa haw bane ko haw di yam haw bane lisa je wasamam do la amaga chakre mga hatang yaw ra me pina ga yaw bilam re puspana kasargi saji bapot yam pina e hawe loina hai okay puspa begidi oliviana iche puri kudang yaw bida hangalago ai nutigi ngai bane olivia konsam acha kai to blouse ta hoi doi ro olivia blouse kudang yaw bi hoi doi ro adagi to bisna na nong kana ta ba adugi tharoi adugi taroi haina dauri oiramni ado khangpre khange aduni ba nong ta ba to bisna jingha ma phone nong tai ta jingha dan nong tai ta bra ba kha kana ta e nong je ha ke mo ke ro da sangi ki sangon da nong jang ngam da Thằng da ra nó quay cho được không ko ni kim thay ta da ang ha ba thay đi ang ta ha ba ko ye jang mai da nó để nó bị khá cái nó đúng đấy cũng chỉ là adagidi Oliviana blouse ki okay Olivia thangalake soida thangalake babinana sonda di ta de je hai o sonda di ta de Nung ta de. o ko sida di kanna tare babina spana sida su thấy ra đây là nung mangi tarak ya da sidasu nong mange tarakani akhoi rom da su akhoi rom gi su hai bisana na ina magi tops blouse tu bado yeng mayam nungaye simple da ama turak o yenge aisu haina ba hai okay turak te bisana tôi này lênคนนี้ตามมัน asmarana te aduda chuba kaiba haurabo sida di sujiye sida chuba haure asmara sida chuba haure no có gì chỉ là bún gì lên nặng này đó này no mo hai ga tani comment lôi ra cái này người ta comment vào rồi तुम लोग अब माई बोई नमा हिसाबी लागलनी Bisana tura o ko soidana ai ngai re okay asmara sida lake ai thoi bisana ni koi to bisana sida ke asana aina Facebook ta message taukrabani hayeng wari sanase ko che okay bisana asdabung nong ka ba yang kaba laut umali saido nong ka ba hinjin lagto mali saido ado ne ba puspana kare ba re thi de bi para ukoi te
पुष्पाना इरखरे रेप थी द बी पार ओ हाइना इतई आइना हाइरखरे थोबी सनाना मखाता ना हाइरई मदुदी अस दाबुंग नोंग ताबा हिंजिन लगतौ माली इसैदो ओलिविया कोनसमना इरखरे इसै सओ इतई होय सक्चरके सारेगामादो ऑडियंस मथंगी नेक्स्ट ऑडियंस तारसी थोबी सनाना मु हाइरखरे खरे जामना ताहल्लो सओ इसैदो कैदौ नेगे थोबी सनाना मु हाइरखरे करी कमेंट्स खुपानी गे सीदी मसीनी मयामना पानदबा मओंगी कमेंट खुपानी बेमा इसै सक्चरागी आइग्रुजम निलीना अदुदा नोंग चुबनीना अखोई इम्फाल दसु खरा नि लेरगा चुरोक्तौ माले होय होरे ngatak le dorkusi ai tamangam de सारे गा मा पदा नि सा निदम मगर सा 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 अखोई अहोय सकपिरो इबुंग है कई से न सकपिसे पुंग कया फौ था दोइनो लाइव से तै मोबाइल न मुत्रो तो बिचारा ओइमा खंगी है फजना सओ दाबोंग है ऐसे नो सूरत लोगब आइगी नुंसिरबनो पुमताव ताव हल्लो इसे लोट खरे इसे मा ब्रेक लौरी बिचारा सारे गामा पा तावलो ओय सारे गामा पा दा नि सा दिनी गाइदना हाय पुष्पा सब तौबिरमो है पुष्पाना डिसेंबर दा थागिबा एलबी दुमक नुंगाइबा लेगिदे डिसेंबर दा थागिबा एलबी दुमुक नुंगाइबा लेगिदे डिसेंबर दा थागिबा एलबी दुमुक नुंगाइबा लेगिदे याम फजना खंगिने अदुगी कावरेने डिसेंबर दा कमाय थागिगनो आइना याम एम ताद्रे बखुइदे डिसेंबर दा करबा एलबी थागिनो याम न ताउत्रे चेक तौगे होरेन पुष्पा कई जंग चाइनो वा पान सारे पुष्पा वा थारक तोरम ने नक्ति नंग लाकपदे नंग हरोय तो बिचारा इनामा तुमगरबा इनामा केनो तौरी मा करी नमिसे उइलुम तौराबा हंगे तौद्री माइसे गेरे केनो लेदी वारंटी लेदी लइए तुमगे दुनी हाइसे चैनल ले ब्रो देनी हाइसे चैनल ले ब्रो ले अदगी दिनी गाइदेना ब्रो कई इंजांग चागे ngasi से आलू ग योंजा कई रोले नोंग चुबनी yang कुइथा इतै ngasi di yen चाइए nang angang nang ne ahau pada zaman nang nabuk tor bu karen nang in sau changora to bijana tongye noina ma balama le maram moke tum di ma nong yeng ba thok ni sai gi na ma churak pa nong ni dana nangai di lai nu sitna lak ti dana khar ki gal le ba ma se nong sit khar ki gal le adona ma yeng ma thoi ba लाइव मुथत की नुको निने कका ओके कंट्रोल तौरी ते आई फिगर से मी वाओ गुड वेरी गुड अडुमंगनी सेम गदबनी डाइटिंग तौर फिगर सेम गदब खाजन चारा फिगर सेम गदबनी डाइटिंग ते तौरगा करी काना खनाव सुप चावरगा मागे फंडो मिट के तुमथोगा ए काना बा एबिना दाबुंग खरा तपना ngango mi nakong kokai dore na chal
Hey, nung churi sina karinta di ne, noi tab rene hey. Bro, prank video taro. Dini, prank se matang saba yang tau ge ba. Nung madi tay nau khai na ba so do mi prank ta. Apex na ai khang ni bo Apex. Ai khang ni bo. Wala ya de kau ki tau re. Puspana figure ta dradi. Kanamta na haibiraroi aingondda hey chumabani mado yam chumaba hamni naubi bomna haimai pabisana na kari hare krishna aidi sire dai mung sisune matang chamna chuida ôi cảm ơn đại gia lo Kakase aina amba ubada lira baga malure aduga na sum onthore ise kaigino mi taisallaga na oirim taisallaga kokado phajana ullani koega ka sangli do de pura to bisana Saturday natradi nong se ta ba yadraba ya loi to de ja la mi ni ka ngai ge ne ko sai ya no bharga sandoi si de khoisu to mi ni ka ngai ge ne ya kana no lei si bua mi ni ka se kana no to bisana ga ma kana no lei si bua kun se ta hori ke de ai phone ko se ne ko so dei ge do no ni ka ta ka khai ge le dumi hai ai lei to bisana ga puspa ka ta ngai male o mi taru mu shure mi mu hengale ai phone da hori pai hau di ba se ta hori da o sama ma che nu nuong sili ne koi sida su sili ne pasamba nuong ka kana khai ne hoji to bisana na stress ai di khang li sidi lei hai ba kai no hai sa adune to bisana di lei ni khangi to bisana puspa lei gani khangya bai dagi di nilina angang lei di hai angang tung gare sorry nili thado me puspa gi che posambam like e hai ma le ko like e hai adagi nirmala na che aisu lei di ko okay nirmala thank you ai gi lp da lei bi bagi ai punga ma khatang tau doi ni ko wana wa khatang di tau doi se yam sang na tau roi to bisana na hai ba khangara poni ina manang ai khang da di kai no ai ngonda kanana mayam anauba microphone nam thok le se ai di mai se mina lapna udra sei sabam da lapna udra di ne se ta goda ba adai di Imphal I love you kai ka love you hai osambam na ibema nong silaga ai yam pi ko puspa hai adune ai su ki yam na pasambam se no se jale mathi bau silli ai hauji hogala koi jeng ure ba mango da thoga akoi gi lucy ka dai da lei ge ai na jeng ure dai bi nong sila pa duga ne jam kana sit prai da jeng uri ba thoga dabung ngai ka no kha gare krishna na kari hinjang chagi se madi bai ngasi do krishna yong chaka alu ga yon ma chare nangdi kainang chara ke hoji kan je yong sak yaw tu chak cha ba ya de chak yot ba ya de yong sak jaw ra ka chak pu than cha chai ba yong sak jaw ni chak ka pu than jai si
ꯄꯨꯁꯄꯥꯅ ꯍꯧꯖꯤꯛ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯟꯈꯔꯦ ꯏꯆꯦ ꯑꯅꯨ ꯍꯣꯏ ꯇꯥꯄꯥꯁ ꯍꯥꯏꯒꯗꯕꯅꯦ ꯑꯗꯨꯗꯒꯤꯗꯤ ꯄꯤ ꯑꯦꯝ ꯋꯥꯍꯤꯗꯨꯅ अस्सलाम वालेकुम नेने काका मालिकुम सलाम वाहिदुर कमाई तौरीगे चाहेन थासे यामना वाब्रो कमाई तौगे वाहिदुरना नोंग चुबरो नेने नोंग याम कन्ना चुरिये वाहिदुर पुष्पाना तुम्बा नुंगाइदोइने चे पोसंबम चे नु ꯑꯩꯗꯤ ꯀꯤꯖꯕꯅ ꯅꯣꯡ ꯆꯨꯔꯒꯅꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦꯕ ꯇꯨꯝꯕꯒ ꯌꯥꯗꯦ ꯀꯤꯃꯟꯒꯤꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯋꯥꯍꯤꯗꯨꯔ ꯍꯥꯏ ꯀ꯭ꯔꯤꯁꯅꯥꯅ ꯕꯣꯟꯇꯔꯥꯄꯨꯔꯗ ꯆꯠꯂꯨꯕ꯭ꯔꯣ ꯍꯥꯏ ꯕꯣꯟꯇꯔꯥꯄꯨꯔꯗ ꯆꯠꯂꯨꯏꯌꯦ ꯀ꯭ꯔꯤꯁꯅꯥ ꯆꯠꯂꯨꯏ ꯑꯩꯗꯤꯅꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯆꯠꯂꯨꯕꯗꯣ ꯅꯍꯥꯟꯋꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯃꯥꯏ ꯃꯅꯦꯝꯕꯣꯛ ꯂꯩꯇꯕꯗꯣ ꯑꯗꯨꯗ ꯆꯠꯂꯨꯏ ꯑꯗꯨꯗ ꯑꯁꯤꯕ ꯍꯪꯕ ꯆꯠꯂꯨꯕꯒꯤ ꯑꯗꯨꯒ ꯆꯠꯂꯨꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯆꯠꯇ꯭ꯔꯤ ꯋꯥꯍꯤꯗꯨꯅ ꯌꯥꯝ ꯋꯥꯏꯅꯦꯅꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯆꯔꯥ ꯍꯦꯟꯕ ꯍꯥꯏꯗꯨꯕꯨ ꯋꯥꯔꯣꯏꯗ꯭ꯔꯅꯦꯀꯣ ꯑꯗꯨꯒ ꯄꯣꯠꯁꯝꯕꯝꯅ ꯍꯦꯛꯇ ꯌꯨꯝ ꯏꯟꯊꯔꯛꯇꯣꯏꯒꯤ ꯃꯇꯥꯅꯤ ꯆꯦꯅꯨ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯁꯦ ꯄꯣꯠꯁꯝꯕꯝꯗꯣꯏꯗꯤ ꯈꯔ ꯀꯥꯎꯅꯤꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯒꯤ ꯃꯂꯥ ꯊꯥꯡꯖꯝꯅ ꯀꯀꯥꯁꯦ ꯌꯥꯝ ꯐꯩ ꯐꯩ ꯀ꯭ꯔꯤꯁꯅꯥꯅ ꯃꯥꯟꯙꯧ ꯁꯣꯔꯥꯠꯇ ꯆꯠꯇ꯭ꯔꯦ ꯀ꯭ꯔꯤꯁꯅꯥ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯗꯥ ꯀꯕꯥꯅꯤ ꯃꯔꯛꯇ ꯆꯠꯂꯨꯔꯦꯕꯀꯣ ꯃꯔꯛꯇ ꯆꯠꯂꯒ ꯍꯩ ꯔꯥ ꯀꯩꯀꯥ ꯄꯨꯖꯝꯃꯒꯅꯦ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯄꯣꯌꯦꯡ ꯊꯣꯛꯑꯝꯃꯦ ꯑꯗꯨꯃꯥꯏꯅ ꯁꯣꯔꯥꯠꯇꯗꯤ ꯆꯠꯇ꯭ꯔꯦꯕ ꯁꯣꯔꯥꯠ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯣꯜꯂꯤꯀꯣ ꯀꯥꯎꯔꯕꯣ ꯀꯥꯎꯗꯦ ꯊꯣꯏꯕꯤꯁꯅꯥ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯅꯤꯀꯣ ꯇꯧꯔꯛꯄꯗ ꯅꯪꯒꯤ ꯔꯤꯀ꯭ꯋꯦꯁꯇꯣ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯟꯗꯛꯁꯦ ꯊꯕꯛ ꯀꯟꯕꯒꯤꯅꯦ ꯃꯨꯛꯕꯥꯡꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯅꯍꯥꯟꯋꯥꯏ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯅ ꯅꯥꯔꯨꯔꯦꯗꯅ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯨꯛꯕꯥꯡꯁꯦ ꯄꯣꯠꯁꯝꯕꯝꯅ ꯀꯩꯕ ꯄꯨꯁꯄꯥ ꯅꯣꯏꯗꯨꯗꯁꯨ ꯌꯧꯔꯛꯀꯅꯤ ꯅꯣꯡ ꯍꯥꯏ ꯄꯨꯁꯄꯥ ꯍꯣꯏ ꯁꯣꯝꯗꯁꯨ ꯌꯧꯗꯣꯏꯅꯤ ꯅꯣꯡꯁꯦ ꯇꯞꯅ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯦꯕ ꯅꯣꯡꯁꯦ ꯌꯨꯇ꯭ꯌꯨꯕ ꯑꯦꯂꯨꯟꯅ ꯍꯥꯏꯕ ꯏꯝꯐꯥꯜꯗꯣ ꯅꯣꯡ ꯆꯨꯕ ꯍꯧꯗ꯭रिꯕꯣ ꯍꯥꯏ ꯏꯝꯐꯥꯜꯗ ꯅꯣꯡ ꯆꯨꯕ ꯍꯧꯗ꯭रिꯕ ꯍꯥꯏꯅ ꯍꯪꯉꯛꯏꯌꯦ ꯑꯦꯂꯨꯟꯅ ꯑꯗꯒꯤꯗꯤ ꯑꯦꯂꯨꯟꯁꯦ ꯑꯩꯒꯤ LBꯗ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯃꯥꯜꯂꯦꯀꯣ ꯑꯦꯂꯨꯟ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃो ꯑꯩꯒꯤ ꯆꯦꯅꯦꯜꯕꯨꯀꯣ ꯄꯨꯁꯄꯥꯅ ꯑꯩꯗꯤ ꯅꯣꯡ ꯇꯥꯔꯗꯤ ꯇꯨꯝꯕ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤ ꯑꯩꯗꯤ ꯇꯨꯝꯕꯒ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩꯗꯤ ꯄꯪꯀꯤꯗ ꯀꯤ ꯅꯣꯏꯅꯦꯅꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯌꯨꯝꯗꯨꯒ ꯂꯩꯔꯃꯤꯅꯅꯦ ꯅꯨꯡꯉꯥꯏꯔꯤꯕ ꯑꯩꯈꯣꯏꯅꯅꯦ ꯀꯧꯇꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯨꯝꯁꯤꯒ ꯂꯩꯔꯃꯤꯅ ꯀꯣꯇ꯭ꯔꯣꯡ ꯍꯥꯏꯁꯤꯒ ꯇꯨꯝꯕꯒ ꯆꯥꯁꯤꯟꯅꯤꯡꯗꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯅꯤꯡꯖꯪꯕꯤꯔꯤꯗꯨꯅ ꯌꯥꯔꯦ ꯑꯉꯥꯡ ꯌꯥꯎꯍꯜꯂꯣ ꯍꯥꯏꯕ ꯀꯥꯎꯅꯤ ꯑꯇꯩ ꯀꯥꯎꯔꯁꯨ ꯍꯥꯏ ꯑꯣꯀꯦ ꯌꯥꯎꯍꯜꯂꯛꯀꯦ ꯆꯥꯛꯇꯣ ꯃꯤ ꯑꯗꯨꯝ ꯌꯥꯎꯍꯜꯂꯛꯀꯅꯤꯕꯀꯣ ꯑꯉꯥꯡ ꯌꯥꯎꯔꯗꯤ ꯀꯃꯦꯟꯇ ꯑꯉꯥꯡ ꯌꯥꯎꯔꯒꯅꯦ ꯈꯪꯕ꯭ꯔꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯀꯩꯗꯧꯔꯤ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯟꯅꯗꯤ ꯇꯧꯔꯝꯗꯦ ꯑꯉꯥꯡ ꯌꯥꯎꯔꯒꯅꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕ ꯀꯩꯕ ꯀꯣꯃꯦꯟꯁ ꯑꯃꯨꯛ ꯏꯕ ꯌꯥꯔꯔꯣꯏꯕ ꯀꯣꯃꯦꯟꯁꯦ ꯃꯣꯏꯅ ꯄꯨꯔꯥ ꯑꯣꯐ ꯊꯝꯈ꯭ꯔꯅꯦꯕꯀꯣ ꯌꯨꯇꯨꯕꯅ ꯑꯗꯨꯅ ꯑꯉꯥꯡ ꯌꯥꯎꯕ ꯌꯥꯗꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯄꯨꯝꯅꯃꯛꯇ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤꯗ ꯅꯠꯇꯦ ꯑꯇꯣꯞꯄꯗꯁꯨ ꯇꯧꯋꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏ ꯆꯦ ꯍꯥꯏꯌꯦ ꯕꯦꯔꯣꯖꯥꯒꯔ ꯖꯤꯡꯗꯥꯒꯤ ꯕꯤꯖꯦꯅ ꯍꯦꯜꯂꯣ ꯆꯦ ꯍꯥꯏ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯂꯦꯡꯊꯔꯛꯏ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯂꯦꯡꯕꯗ ꯂꯩꯇꯦ ꯑꯩꯁꯨ ꯑꯗꯨꯅ ꯃꯤꯍꯨꯟꯗꯤ ꯄꯥꯏꯔꯦꯍꯦ ꯍꯥꯏꯗꯥꯕꯨꯡ ꯂꯪꯊꯔꯛꯄ ꯑꯗꯨꯅꯦ ꯄꯣꯠꯁꯝꯕꯝꯅ ꯅꯣꯡ ꯃꯈꯣꯟ ꯇꯥꯕꯗꯤ ꯅꯣꯡꯒꯤ ꯌꯨꯝꯗꯅ ꯍꯦꯟꯕꯅꯤ ꯅꯣꯡꯒꯤ ꯌꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯤꯟꯒꯤ ꯌꯨꯝꯗꯅ ꯍꯦꯟꯕꯅꯤ ꯍꯥꯏꯔ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯃꯥꯜꯂꯦ ꯑꯗꯩꯗꯤ ꯄꯨꯁꯄꯥꯅ ꯏꯇꯩꯅ ꯐꯩꯖꯨꯞ ꯁꯦꯝꯒꯔꯦ ꯆꯦꯅꯨ ꯇꯨꯝꯅꯕ ꯃꯔꯝ ꯀꯔꯤ ꯍꯥꯏꯕ ꯃꯣꯛꯈ꯭ꯔꯕ ꯏꯇꯩꯅꯤ ꯅꯪ ꯀꯃꯥꯏꯅ ꯎꯔꯤꯅꯣ
Ôi mà gì đấy là Puspa đang Cha nó đi in mà gì nghe. đấy không là siêu mà sẽ đi u đấy mà Puspa gì nữa càng bra. Nang ko, nang ay no ne nang. Ay na, marum na daw imano. À chị ngang gì mà. Phần gì đấy ta tasma ka tawra ga je ida hapsa lai ngo. Adagidi posambam tingi yum haibani che mani tingi yum da ne kotro kata. Adagidi ne khoi len tarakpado as loi len tarakpase haidi de prithvi kano se sora ren je ai kok da nalakpad ba len tarakpado ne haisidi sora ren je kok tarakpad mai taure ba Ki bagi wari mo adagidi no ne len da tarabani na makhon haurabani na hena haidi kibado po edara haidi kaidorokba imunga tarakadra ka kibado ki na liwo. Ki bagi wari mo no li do. ai no na li Sumai joi li kidami. sao su no na sao ye di Sumai li kidami. Khamba posama ai di ne. Tin da ko to tar bu da. Ma mi hu je na ne. Ai ni ne thi ga chite to ai si mai na ne. Ai no mai li kidami. len ta ba mai do dong lian na kadang kotong ai je ai ne oi ma sorari ni sarga sima ki lawai je ne nandra mare ne mi hun ga chita mit ka jin long ki ai ki bada koi da ye acting am hai basiga loi ba jan da dagidi LR blog na hello hi hello adagidi dilina impal da di la kaiba line ga tharak khidreda len ga tarak khidreda hai mare ko o impal len ta je hai ro tarakani haidi hoji keno ta jawrei dana borsa chang pa ta ngai dana ko nongju tha chang pa ta ngai ri bani ne haurak toro bane lengi lan hai bata posamam na yes dumaina dabung hai ni ket kare bisana na ina ma dabungi adumaina liwo hai posambam le sine ai li bai te posambam le sine khangbra kodong tarak pasiga ne ai hila Duai to na mi ka da khala bole ani khamba posambam tam nang ni da dai u gare hai da kai ba ani khangbra posambam le sine ne khangbra jingha mathak siga tarak pasiga ne he to kodong tarak pasiga ne ai gila wai siga ne prithvi ne de sara ne अरे पृथ्वी से मखा नहीं पाए मतलब तारा हमारे ने कर ली बा I see da pukanare adagidi toibi na che kai taurige hai no isi ne toibi wai sanaraga no isi ne nga awa nungai wai sanara pothaminari chinau mayam ko aduga posambam na ise nu len taraka weather report oya toibi na kaya ba kiraga live sari ne ye nokpada phamunga tek tore ko noi adagi posambam na ai si dore noi na te now lila rehearsal yam male adune akhoi gi collaboration lakpado ai gi collaboration laidana adu lakpadugi et tawdoini et taw thanga toimi dana ko adugi et taw basida aisa dum soidoi ba ko aini acting ka taraga wasa ngang khalaga ne khanga ba soirani ya ba do khoi dasini side pa ngang do ba khangbra si khatang sibo haibada soi kholi na madi acting su hai adai di dum ngang ba se haigalle ba madi khangbra aduna mai makok siga wahai se dum tholakpa aigi na wahai se ai ji hai gi wahai se matung da kari hai du no so kai tak ningjang da ba haji kai hai du no khangde idea laita bagi da na ta kai no khangde ba sagulai khara wadak pi ado ne ma saw da ba ngang da be ngona khanga ba na kok jaw di hai na adumaina khani dum launa daga lei ha ba dai di tabi dong nong zum adagidi yam thoibi thanadana haiba yam nungsit sitleko iche mapanda hai nungsit sile hoji khara taptha gare thoibi hoji khatang taptha gare nong se ne amu chura kadra dikhang re adagidi
ꯊꯣꯏꯕꯤꯁꯅꯥꯅ ꯑꯣꯏꯃꯥ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏ ꯅꯣꯛꯄꯗ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯊꯧꯅꯥꯎꯖꯝꯅ ꯑꯉꯥꯡꯁꯤꯡꯒꯤ ꯆꯦ ꯍꯥꯏ ꯑꯉꯥꯡꯁꯤꯡ ꯇꯨꯝꯈ꯭ꯔꯦ ꯊꯣꯏꯕꯤ ꯊꯧꯅꯥꯎꯖꯝꯅ ꯅꯣꯛꯈ꯭ꯔꯦ ꯄꯨꯁꯄꯥꯅ ꯋꯥꯔꯤꯁꯦ ꯃꯩꯅꯤ ꯇꯧꯔꯤꯁꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯋꯥꯍꯤꯗꯨꯅ ꯍꯥꯎꯅꯦꯅꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯅꯤꯂꯤꯅ ꯀꯩꯕ ꯍꯦꯜ ꯁ꯭ꯇꯣꯝ ꯀꯩꯕ ꯍꯦꯜ ꯁ꯭ꯇꯣꯝ ꯏꯁꯇ꯭ꯔꯣꯝ ꯇꯥꯔꯛꯑꯣ ꯇꯥꯔꯛꯄꯗꯒ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯩꯕꯥꯛꯇ ꯅꯝꯕꯅꯦ ꯂꯩꯕꯥꯛꯇꯒ ꯅꯝꯕꯅꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯅꯪ ꯗꯥꯕꯨꯡ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯖꯔꯝꯅꯤ ꯑꯗꯨꯝ ꯅꯣꯛꯂꯒ ꯊꯝꯃꯤꯀꯣ ꯍꯥꯏꯌꯦ ꯑꯃꯨꯛꯇꯤ ꯌꯥꯝ ꯁꯥꯎꯋꯦ ꯍꯥꯏꯗꯤ ꯇꯟꯖꯥ ꯃꯦꯟꯖꯥ ꯆꯥꯛ ꯆꯥꯗꯅꯒꯤ ꯅꯣꯛꯍꯜꯂꯛꯑꯗꯤꯅꯦ ꯑꯃꯨꯛꯇꯤ ꯁꯥꯎꯅꯤꯡꯅ ꯊꯤꯅ ꯉꯥꯡꯊꯠꯂꯛꯏꯅꯦ ꯑꯩꯈꯣꯏ ꯗꯥꯗ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯆꯦꯒꯤ ꯍꯦꯌꯔ ꯑꯣꯏꯜꯒꯤꯒꯗꯣ ꯑꯩꯁꯨ ꯎꯔꯦ ꯍꯥꯏ ꯑꯗꯨꯅꯦꯕ ꯑꯗꯨꯗ ꯇꯧꯕꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯦꯠ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯑꯩꯉꯣꯟꯗ ꯆꯩꯔꯤꯅꯤ ꯈꯪꯕ꯭ꯔꯥ ꯑꯃꯨꯛ ꯁꯣꯏꯔꯛꯏꯑꯕ ꯈꯪꯕ꯭ꯔꯥ ꯋꯥ ꯉꯥꯡꯕ ꯍꯥꯏꯁꯦ ꯍꯦꯛꯇ ꯋꯥꯍꯩꯗꯣ ꯐꯖꯕꯗꯤ ꯍꯦꯛꯇ ꯊꯣꯛꯂꯛꯇꯦꯗꯅꯀꯣ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯉꯥꯡꯕꯗꯣ ꯌꯥꯗꯦꯗꯅ ꯐꯖꯕ ꯋꯥꯍꯩꯗ ꯉꯥꯡꯉꯛꯇꯣꯏꯃꯤꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯗꯥꯅ ꯌꯥꯝ ꯆꯩ ꯑꯩꯉꯣꯟꯗ ꯍꯩꯇꯦ ꯍꯥꯏꯅ ꯄꯨꯁꯄꯥꯅ ꯏꯇꯩ ꯀꯩꯕ ꯀꯥꯡꯈꯟꯒ ꯈꯟꯖꯤꯜꯂꯣ ꯅꯨꯄꯤ ꯂꯨꯟꯅ ꯇꯧꯒꯗꯕꯅꯤ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯅ ꯅꯪꯅ ꯅꯇꯩꯗ ꯐꯩꯖꯨꯞ ꯁꯦꯝꯈꯔꯦ ꯍꯥꯏꯕꯗꯨꯗ ꯅꯇꯩꯁꯦ ꯏꯀꯥꯏꯔꯦ ꯏꯕꯦꯝꯃ ꯃꯀꯣꯛ ꯍꯣꯜꯂ ꯈꯥꯡꯉꯤꯁꯦ ꯎꯗ꯭ꯔꯣ ꯊꯣꯏꯕꯤꯅ ꯀꯩꯕ ꯃꯤꯡꯒ ꯍꯥꯏ ꯄꯥꯜꯂꯛꯏ ꯆꯦꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯩꯗꯤ ꯃꯤꯡꯒ ꯄꯜꯂꯛꯑꯦ ꯍꯥꯏꯔꯣ ꯑꯩꯗꯤ ꯀꯣꯃꯦꯟꯁ ꯄꯥꯕꯁꯦ ꯃꯤꯡꯁꯨ ꯑꯗꯨꯝ ꯄꯜꯂꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯔꯛꯏꯕ ꯃꯤꯗꯨꯒꯤ ꯃꯃꯤꯡꯗꯣ ꯃꯌꯥꯝꯗꯁꯨ ꯈꯪꯍꯜꯂꯗꯤ ꯐꯩꯅꯀꯣ ꯑꯗꯨꯗꯨꯒꯤꯅꯤ ꯑꯗꯒꯤ ꯋꯥꯍꯤꯗꯨꯅ ꯅꯦꯅꯦ ꯍꯣꯏꯗ ꯀꯩꯕ ꯃꯁꯖꯤꯠꯇꯒꯤ ꯑꯖꯥꯟ ꯂꯥꯎꯕ ꯃꯈꯣꯟ ꯇꯥꯕ꯭ꯔꯣ ꯑꯁ ꯄꯩꯔꯕ ꯋꯥꯍꯤꯗꯨ ꯑꯩ ꯅꯣꯡꯃ ꯇꯧꯔꯛꯀꯦ ꯑꯅꯦ ꯑꯖꯥꯟ ꯂꯥꯎꯕ ꯃꯇꯝꯗ ꯑꯣꯏꯗꯁꯨ ꯖꯦꯗꯁꯨ ꯅꯤꯡꯗꯁꯨ ꯃꯥꯡꯗꯁꯨꯅꯦ ꯑꯖꯥꯟ ꯉꯛꯇꯅꯤ ꯍꯧꯖꯤꯛ ꯃꯊꯛꯀ ꯃꯈꯥꯗ ꯉꯥꯏꯔꯦ ꯂꯥꯎꯔꯛꯀꯗꯕ ꯑꯇꯩ ꯂꯣꯏ ꯂꯥꯎꯔꯦ ꯁꯟꯗꯥ ꯃꯇꯝꯁꯦ ꯂꯥꯎꯔꯛꯄꯁꯤ ꯂꯣꯏꯔꯦ ꯅꯥꯒ ꯄꯪꯕꯖꯥꯠꯅꯤ ꯈꯪꯕ꯭ꯔꯥ ꯖꯥꯝꯅ ꯂꯩ ꯍꯥꯏꯕ ꯃꯁꯖꯤꯠꯇꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯑꯃꯨꯛꯇꯤ ꯀꯩ ꯍꯥꯏꯕ ꯈꯟꯊꯧ ꯀꯩꯅꯣ ꯅꯨꯡꯁꯤꯅꯕ ꯍꯦꯟꯃꯜꯂꯦ ꯅꯣꯡꯈꯥꯛꯂꯦ ꯐꯪꯗꯕ ꯑꯩꯈꯣꯏ ꯆꯥꯛꯑꯦ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯏꯁ ꯗꯥꯕꯨꯡ ꯏꯀꯥꯏꯕꯗ ꯂꯣꯏꯔꯦꯀꯣ ꯏꯕꯨꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯌꯦ ꯏꯀꯥꯏꯕ ꯃꯃꯥꯏ ꯂꯣꯠꯈ꯭ꯔꯦ ꯏꯀꯥꯏꯅ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯇꯅꯥꯎꯖꯝꯅ ꯏꯕꯥꯏꯁꯦ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯃꯌꯥꯏꯗꯅ 이ꯅꯝꯃꯒꯤ ꯌꯨꯝ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏ ꯀꯩꯅꯣꯏꯅꯝꯃ ꯃꯌꯥꯏꯗꯅ 이ꯅꯝꯃꯒꯤ ꯌꯨꯝ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯊꯣꯏꯕꯤꯁꯅꯥ ꯈꯪꯗ꯭ꯔꯦ ꯅꯪ ꯍꯥꯏꯁꯦ ꯄꯨꯁꯄꯥꯅ ꯏꯇꯩ ꯀꯣꯛ ꯈꯣꯠꯄꯅ ꯀꯥꯟꯅꯔꯣꯏ ꯀꯔꯤ ꯍꯥꯏꯕ ꯃꯔꯨꯝ ꯂꯨꯝꯕꯅ ꯀꯥꯟꯅꯔꯣꯏ ꯁꯦꯕꯥ ꯇꯧꯀꯣ ꯆꯦ ꯑꯅꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯐꯔꯛ ꯇꯥꯖꯅꯤ ꯋꯥꯏꯗꯨꯅ ꯑꯣꯖꯥ ꯁꯗꯥꯅꯟꯗꯒꯤ ꯌꯥꯝ ꯄꯥꯝꯖꯕ ꯐꯤल्म ꯑꯃ ꯍꯥꯏꯔꯛꯎ ꯅꯦꯅꯦ ꯍꯥꯏ ꯁꯗꯥꯅꯟꯗꯒꯤ ꯐꯤल्मꯗ ꯀꯩ ꯐꯤल्म ꯍꯥꯏꯒꯅꯤ ꯁꯗꯥꯅꯟꯗꯒꯤ ꯐꯤल्मꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯐꯤल्मꯒ ꯐꯤल्म ꯃꯃꯤꯡ ꯍꯦꯛꯇ ꯀꯥꯎꯋꯦꯕ ꯅꯨꯡꯁꯤ ꯄꯔꯤꯈꯥ ꯅꯨꯡꯁꯤ ꯄꯔꯤꯈꯥ ꯀꯥꯏꯅꯦ ꯎꯏꯁꯤꯜꯂꯣꯒꯕ ꯅꯨꯡꯁꯤ ꯄꯔꯤꯈꯥ ꯀꯧꯕꯗꯣ ꯑꯩꯒꯤ ꯂꯝꯍꯦꯜꯂ ꯄꯔꯤꯈꯥ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕ ꯅꯨꯡꯁꯤ ꯄꯔꯤꯈꯥ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯎꯏꯁꯤꯜꯂꯣꯒꯕ ꯏꯁꯩꯕꯨꯗꯤ ꯄꯥꯝꯃꯦ ꯑꯗꯣ ꯃꯥꯒꯤ ꯑꯩꯒꯤ ꯐꯤल्मꯁꯦ ꯈꯪꯗꯦꯅꯦ ꯀꯔꯝꯕꯅ ꯐꯕꯅꯣ ꯂꯝꯍꯦꯜꯂꯕꯅꯤ ꯈꯪꯗꯦꯅꯦ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏꯕꯅꯣ ꯂꯣꯏ ꯅꯨꯡꯉꯥꯏ ꯈꯪꯗꯦ ꯊꯣꯏꯕꯤꯁꯅꯥꯅ ꯃꯃꯥꯡ ꯃꯅꯤꯡꯗ ꯂꯥꯎꯋꯦ ꯍꯥꯏꯗꯥꯏꯅꯦ ꯃꯃꯥꯡ ꯃꯅꯤꯡꯗ ꯑꯣ ꯑꯖꯥꯟ ꯂꯥꯎꯕꯒꯤꯗꯣ ꯍꯥꯏꯔꯣ ꯑꯗꯨꯅꯦ ꯀꯩꯗꯧꯅꯤ ꯃꯌꯥꯡ ꯃꯔꯛꯇ ꯍꯥꯏꯗꯤꯅꯦ ꯀꯩꯅꯣ ꯇꯧꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯕꯅꯤꯅꯀꯣ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ sida ꯂꯩꯕꯅꯦ ꯃꯌꯥꯡꯁꯤꯡꯁꯦ ꯌꯥꯝ ꯐꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯌꯥꯝꯅ ꯐꯕ ꯒ꯭ꯌꯥꯟ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯒ ꯃꯣꯏꯗꯤ ꯑꯗꯨꯝ ꯃꯌꯥꯡ ꯍꯥꯏꯔ ꯈꯪꯗꯕ ꯃꯨꯁꯂꯤꯝ ꯍꯥꯏꯕꯅꯤ ꯃꯨꯁꯂꯤꯝꯗꯣ ꯑꯩꯈꯣꯏꯗꯤ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯐꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯀꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯕꯦꯕꯥꯔ ꯇꯧꯕ ꯑꯗꯨꯝ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯊꯧꯅꯥꯎꯖꯝꯅ ꯍꯥꯏꯕ ꯁꯖꯤꯛ
ꯊꯥꯅ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ ꯑꯩꯒ ꯃꯥꯟꯅꯔꯅꯤ ꯍꯥꯏ ꯑꯩ ꯈꯪꯗꯦ ꯀꯔꯝꯕ ꯁꯖꯤꯛ ꯊꯥ ꯍꯥꯏꯁꯦ ꯀꯔꯝꯕ ꯐꯤꯂꯝꯅꯣ ꯈꯪꯗ꯭ꯔꯦ ꯌꯦꯡꯗꯤ ꯃꯌꯥꯝ ꯌꯦꯡꯉꯒ ꯐꯤꯂꯝꯁꯦ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡꯅ ꯄꯨꯊꯣꯛꯄ ꯐꯤꯂꯝꯂꯣ ꯅꯨꯡꯁꯤ ꯄꯔꯤꯈꯥ ꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯤꯅꯦ ꯍꯥꯏ ꯈꯪꯗꯦꯅꯦ ꯅꯨꯡꯁꯤ ꯄꯔꯤꯈꯥ ꯀꯥꯏ ꯃꯥꯅ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯈꯪꯗꯦ ꯑꯩ ꯈꯪꯗꯦ ꯋꯥꯍꯤꯗꯨꯅ ꯑꯩꯒ ꯑꯣꯖꯥ ꯁꯗꯥꯅꯟꯗ ꯑꯩꯒ ꯈꯪꯅꯩꯌꯦ ꯅꯦꯅꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯇꯥꯃꯣ ꯁꯗꯥꯅꯟꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯤꯅꯦ ꯈꯪꯗꯦꯗ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ ꯃꯥꯁꯦ ꯑꯩ ꯋꯥꯍꯩꯗꯣ ꯑꯩꯈꯣꯏ ꯁꯖꯥꯗꯣ ꯑꯩꯅ ꯍꯪꯉꯤ ꯍꯣꯏ ꯑꯩꯈꯣꯏ ꯁꯖꯥꯗꯣ ꯍꯥꯏꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯏꯁꯩ ꯁꯛꯏꯗꯅꯦ ꯑꯩꯈꯣꯏꯗꯨꯁꯨ ꯈꯔ ꯌꯥꯎ ꯍꯥꯏꯌꯨ ꯍꯩ ꯎꯏꯅꯤ ꯎꯗꯕ ꯏꯁꯨꯗꯣ ꯑꯗꯨꯒ ꯁꯨꯗꯤꯞꯇꯥ ꯁꯅꯥꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯁꯨꯗꯤꯞꯇꯥ ꯅꯪ ꯆꯥꯔꯕꯣ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯁꯨꯗꯤꯞꯇꯥꯏ ꯀꯃꯦꯟꯅꯤ ꯆꯥꯛ ꯆꯥꯔꯕ ꯉꯥꯏꯍꯥꯛ ꯂꯩ ꯃꯥꯡꯈ꯭ꯔꯅꯤ ꯁꯤ ꯍꯪꯉꯝꯕ ꯃꯥꯡꯈ꯭ꯔꯅꯤ ꯃꯥ ꯑꯗꯒꯤꯗꯤ ꯋꯥꯍꯤꯗꯨꯅ ꯊꯣꯏꯕꯤꯁꯅꯥ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯁꯦ ꯀꯩꯅꯣꯗꯒꯤꯅꯦ ꯋꯥꯕꯒꯥꯏꯗꯒꯤꯅꯦ ꯋꯥꯕꯒꯥꯏ ꯍꯥꯏꯕ꯭ꯔꯥ ꯍꯩꯕꯅ ꯂꯣꯏꯔꯦ ꯅꯪꯁꯦ ꯊꯣꯏꯕꯤꯁꯅꯥꯁꯦ ꯋꯥꯕꯒꯥꯏꯒꯤꯅꯦ ꯋꯥꯍꯤꯗꯨꯔ ꯑꯗꯨꯒ ꯃꯅꯨꯡꯈꯥꯏ ꯋꯥ ꯊꯤꯡꯖꯤꯜꯂꯁꯤ ꯅꯣꯡꯈꯥꯏ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯊꯣꯏꯕꯤꯁꯅꯥ ꯄꯨꯡ ꯑꯃ ꯍꯦꯜꯂꯦ 1 hour ꯍꯦꯜꯂꯦ ꯑꯗꯨ ꯎꯝ ꯋꯥꯍꯤꯗꯨꯔ ꯑꯩ ꯋꯥꯕꯒꯥꯏꯗꯩꯅꯦ ꯅꯪ ꯀꯥꯏꯗꯥꯏꯗꯩꯅꯣ ꯁꯨꯗꯤꯞꯇꯥ ꯁꯅꯥꯅ ꯍꯤꯒꯠꯈꯔꯦ ꯅꯪꯅ ꯉꯥꯜꯂꯦ ꯃꯥꯡꯈ꯭ꯔꯅꯤ ꯁꯨꯖꯤꯇꯥꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯒꯤ ꯊꯣꯏꯕꯤ ꯊꯧꯅꯥꯎꯖꯝꯅ ꯃꯈꯣꯟꯒ ꯑꯣꯜꯂꯦꯅꯦ ꯏꯕꯥꯏꯁꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯋꯥꯍꯤꯗꯨꯅ ꯑꯩ ꯇꯣꯞ ꯀꯩꯅꯣ ꯈꯣꯡꯅꯥꯡ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯒꯤꯅꯤ ꯃꯈꯣꯡꯗꯩꯅꯦ ꯇꯣꯞ ꯍꯥꯏꯔꯛꯄꯗ ꯁꯨꯝ ꯈꯪꯉꯦ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯍꯥꯏꯔꯅꯦꯅ ꯇꯣꯞꯁꯦ ꯀꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯇꯣꯞ ꯍꯥꯏꯁꯦ ꯀꯩꯅꯣꯒꯤ ꯅꯣꯡꯃꯩ ꯃꯈꯣꯡꯗꯒꯤ ꯍꯥ ꯅꯣꯡꯃꯩꯄꯨꯔꯗꯩꯅꯤ ꯕꯣꯝ ꯇꯣꯞ ꯃꯔꯛꯇ ꯂꯩꯕꯅꯤ ꯈꯪꯗꯦ ꯇꯣꯞ ꯍꯥꯏꯗꯣ ꯁꯤꯔꯦꯗ ꯊꯣꯏꯕꯤꯆꯤꯅꯥꯅ ꯑꯣ ꯍꯥꯏꯌꯦ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯑꯅꯨ ꯅꯣꯡ ꯈꯥꯛꯄꯗ ꯂꯣꯏꯔꯦ ꯆꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯁꯨ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯦ ꯊꯣꯏꯕꯤꯆꯅꯥꯅ ꯑꯦꯜꯕꯤ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯐꯣꯟꯗꯣ ꯏꯅꯝꯃ ꯑꯗꯨꯅꯦ ꯑꯩ ꯐꯣꯟꯁꯦ ꯐꯥꯛ ꯂꯥꯛꯑꯗꯤ ꯑꯩ ꯂꯣꯏꯔꯦ ꯑꯗꯨꯝ ꯐꯣꯟꯁꯦ ꯐꯥꯛ ꯂꯥꯎ ꯄꯣꯈꯥꯏꯔꯗꯤ ꯑꯩꯈꯣꯏꯕꯥꯅꯤ ꯐꯨꯁ ꯂꯥꯎ ꯄꯣꯈꯥꯏꯔꯅꯤ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯉꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯐꯖꯕ ꯋꯥꯠꯂꯤ ꯀꯣ ꯆꯦꯅꯨ ꯃꯩ ꯂꯩꯇꯕꯒꯤꯅꯦ ꯄꯨꯁꯄꯥ ꯃꯩ ꯂꯩꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯇꯔꯁꯦ ꯌꯥꯝ ꯑꯆꯧꯕꯗ ꯅꯠꯇꯦ ꯃꯆꯥꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅꯅꯦ ꯃꯩꯁꯦ ꯌꯥꯝ ꯊꯥꯡꯗꯣꯛꯄ ꯌꯥꯗꯦ ꯃꯩ 2 ꯈꯛꯇꯅꯦ ꯍꯧꯖꯤꯛ ꯕꯥꯜꯕ 2 ꯈꯛꯇꯅꯦ ꯊꯥꯜꯂꯤꯁꯦ ꯑꯗꯨꯒꯤ ꯑꯉꯥꯟꯕ ꯕꯥꯜꯕ ꯊꯥꯟꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯩꯗꯣ ꯌꯥꯝ ꯉꯁꯤ ꯄꯨꯔꯥ ꯉꯁꯤ ꯗꯤꯟꯁꯤꯃ ꯃꯩ ꯂꯥꯛꯑꯔꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃ ꯃꯩ ꯂꯥꯛꯑꯔꯣꯏꯗꯕ ꯑꯗꯨꯗꯨꯒꯤ ꯑꯍꯤꯡꯗ ꯃꯩꯗꯣ ꯃꯨꯠꯈ꯭ꯔꯗꯤꯅꯅꯦ ꯑꯉꯥꯟꯕꯒꯗꯣ ꯊꯥꯡꯗꯣꯛꯇ꯭ꯔꯦꯕ ꯑꯩꯅ ꯉꯁꯤ ꯅꯨꯡꯗꯥꯡꯁꯤꯃ ꯑꯗꯣ ꯍꯥꯏꯌꯣ ꯁꯨꯖꯤꯇꯥ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯤ ꯊꯕꯛ ꯆꯤꯟꯕꯁꯤꯅ ꯌꯥꯝꯅ ꯀꯥꯏꯅꯣ ꯃꯥꯡꯈ꯭ꯔꯦ ꯊꯕꯛ ꯆꯤꯟꯕꯁꯤꯅ ꯌꯥꯝꯅ ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯗꯦ ꯊꯦꯡꯀ꯭ꯌꯨ ꯁꯨꯗꯤꯞꯇꯥ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯅꯪꯅ ꯂꯥꯛꯑꯝꯃꯒ ꯆꯥꯛ ꯆꯥꯅꯕ ꯍꯪꯉꯝꯃꯤꯗꯨꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯗ ꯃꯃꯜ ꯌꯥꯝꯅ ꯂꯩꯌꯦꯕꯀꯣ ꯅꯪꯅ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯝꯃꯤꯗꯣꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯐꯥꯒꯤ ꯇꯧꯏꯅꯦ ꯃꯥꯗꯤ ꯐꯥꯒꯤ ꯇꯧꯒꯟꯕ ꯃꯤꯅꯤ ꯅꯪ ꯈꯪꯉꯤꯗꯨꯅꯤꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯃꯉꯣꯟꯗ ꯅꯪ ꯍꯧꯖꯤꯛꯀꯤ ꯍꯪꯉꯛꯏꯕ ꯀꯃꯦꯟꯗꯣ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯂꯥꯛꯄꯗ ꯈꯨꯝꯒꯦ ꯊꯣꯏꯕꯤ ꯇꯅꯥꯎꯖꯝꯅ ꯂꯚ ꯌꯨ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯒꯦ ꯊꯦꯡꯉꯦ ꯑꯣꯀꯦ ꯊꯣꯏꯕꯤ ꯊꯧꯅꯥꯎꯖꯝ ꯇꯨꯝꯃꯣ ꯑꯩꯁꯨ ꯇꯨꯝꯗꯣꯔꯕꯅꯦ ꯑꯩꯁꯨ ꯂꯣꯏꯁꯤꯟꯗꯣꯔꯕꯅꯦ ꯑꯦꯜꯕꯤꯁꯦ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯦꯜꯕꯤꯁꯦ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯕꯕꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯣ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯍꯥꯏꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣꯏꯃꯥ ꯍꯧꯖꯤꯛꯀꯤ ꯑꯦꯛꯇꯤꯡꯗꯣ ꯏꯅꯝꯃꯅ ꯇꯧꯕ ꯗꯗꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ ꯗꯥ ꯕꯨꯡꯒꯤꯗꯨꯅ ꯅꯣꯛꯄꯗ ꯁꯤꯔꯦ ꯑꯗꯒꯤꯗꯤ ꯋꯥꯍꯤꯗꯨꯅ ꯑꯣꯖꯥ ꯁꯗꯥꯅꯟꯗ ꯌꯥꯝ ꯐꯕꯅꯦ ꯌꯥꯝꯅꯁꯨ ꯆꯝꯕꯅꯦ ꯃꯅꯤꯄꯨꯔꯤꯒꯤ ꯑꯦꯛꯇꯔ ꯑꯦꯟ ꯁꯤꯡꯒꯔ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯝꯕ ꯃꯤꯁꯛꯅꯦ ꯃꯥꯜꯂꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯉꯥꯡꯕ ꯑꯗꯒꯤꯗꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗꯅꯦ ꯑꯗꯨꯝ ꯆꯃꯝꯗꯧ ꯃꯥꯜꯂꯦꯕ ꯁꯨꯖꯤꯇꯥ ꯁꯅꯥ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯏꯕꯤ ꯁꯅꯥꯅ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯏꯕꯨꯡ ꯏꯅꯝꯃ ꯂꯚ ꯌꯨ ꯍꯥꯏ ꯕꯕꯥꯏ ꯊꯣꯏꯕꯤꯁꯅꯥ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯄꯣꯠꯁꯝꯕꯝ ꯄꯨꯁꯄꯥ ꯕꯕꯥꯏ ꯇꯧꯔꯣ ꯑꯗꯒꯤ ꯊꯣꯏꯕꯤ ꯊꯧꯅꯥꯎꯖꯝꯅ ꯕꯕꯥꯏ ꯏꯆꯦ ꯅꯣꯡꯃꯇꯪ ꯊꯦꯡꯅꯔꯗꯤ ꯐꯦꯃꯤꯂꯤ ꯆꯦꯁꯦ ꯍꯥꯏꯌꯦ ꯐꯒꯅꯤ ꯆꯦꯁꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯣꯀꯦ ꯊꯣꯏꯕꯤꯁꯦ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯝꯃꯣ ꯑꯗꯨꯝ ꯊꯦꯡꯅꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯝ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯀꯗꯣꯏꯅꯦ
ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯅ ꯍꯥꯏꯕ ꯐꯅꯤ ꯍꯥꯏꯕꯅꯤ ꯍꯣꯏꯑꯕ ꯑꯗꯣ ꯅꯪ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯊꯣꯏꯕꯤ ꯔꯟꯖꯅꯥ ꯁꯂꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯔꯟꯖꯅꯥ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯄꯣꯠꯁꯝꯕꯝꯅ ꯆꯦꯅꯨ ꯚꯥꯏ ꯅꯣꯡ ꯌꯥꯝ ꯈꯥꯡꯉꯤꯀꯣ ꯅꯣꯏꯁꯨ ꯃꯨꯠꯊꯠꯂꯣ ꯃꯣꯕꯥꯏꯜꯗꯣ ꯃꯨꯠꯊꯠꯂꯒꯦ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯄꯣꯠꯁꯝꯕꯝ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯊꯣꯏꯕꯤꯁꯅꯥ ꯄꯨꯁꯄꯥꯅ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯄꯨꯁꯄꯥ ꯕꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯊꯧꯅꯥꯎꯖꯝꯅ ꯀꯩ ꯍꯥꯏꯕ ꯍꯤꯟꯗꯨꯕꯤꯒꯤꯅꯤ ꯍꯥꯏ ꯑꯠꯆꯥ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯁꯤꯗꯅꯤꯅ ꯏꯅꯛ ꯅꯛꯏꯅ ꯀꯩꯁꯨ ꯂꯥꯞꯅꯗꯦꯅꯀꯣ ꯑꯗꯨꯝ ꯊꯦꯡꯅꯔꯛꯀꯅꯤ ꯁꯣꯏꯗꯅꯀꯣ ꯑꯩꯅ ꯑꯗꯨꯝ ꯂꯥꯛꯄ ꯈꯣꯠꯄ ꯖꯍꯥꯡ ꯃꯐꯝꯗ ꯎꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯧꯔꯛꯑꯣ ꯑꯩꯁꯦ ꯑꯗꯨꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯀꯩꯅꯣ ꯇꯧꯋꯣꯕꯀꯣ ꯑꯗꯨꯝ ꯈ꯭ꯋꯥꯏ ꯁꯛꯇꯣ ꯈꯪꯅꯁꯦꯕ ꯑꯗꯣ ꯎꯅꯔꯛꯀꯅꯤ ꯑꯩꯈꯣꯏ ꯂꯥꯞꯄ ꯃꯅꯤꯄꯨꯔ ꯂꯣꯝꯒꯤ ꯑꯃꯒꯤ ꯅꯠꯇꯕꯅꯤ ꯂꯥꯞꯇꯕꯅꯤꯅ ꯏꯅꯛ ꯅꯛꯄꯅꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯎꯅꯒꯅꯦꯕꯀꯣ ꯑꯗꯨꯝ ꯂꯝꯕꯤꯗ ꯊꯦꯡꯅꯔꯒꯁꯨ ꯑꯗꯨꯝ ꯀꯧꯔꯛꯑꯣ ꯄꯣꯠꯁꯝꯕꯝꯅ ꯀꯩ ꯍꯥꯏꯕ ꯏꯟꯚꯥꯏꯇꯔꯒꯤ ꯄ꯭ꯂꯛꯇꯣ ꯁꯠꯇꯣꯛ ꯑꯣ ꯑꯩꯁꯨ ꯁꯠꯇꯣꯛꯀꯦ ꯑꯩꯅ ꯁꯠꯇꯣꯛꯆꯔꯦꯗ ꯍꯥꯏꯒꯨꯝꯗ ꯀꯥꯎꯊꯣꯛꯏꯅꯦ ꯐ꯭ꯔꯤꯖꯇꯨꯁꯨ ꯑꯝꯇ ꯃꯨꯠꯊꯠꯂꯨ ꯈꯥꯡꯁꯨ ꯈꯥꯡꯗꯕꯗꯨ ꯈꯥꯛꯏꯗꯨꯗꯤ ꯀꯟꯅ ꯈꯥꯡꯂꯛꯑꯗꯤ ꯈꯪꯉꯤꯅꯤ ꯀꯥꯎꯊꯣꯛꯏꯅꯦ ꯄꯣꯠꯁꯝꯕꯝ ꯅꯥꯔꯦ ꯄꯣꯠꯁꯝꯕꯝ ꯊꯦꯡꯀ꯭ꯌꯨ ꯑꯁꯦꯡꯕ ꯀꯥꯎꯊꯣꯛꯎꯔꯦꯅꯦ ꯑꯩꯗꯤ ꯑꯁꯦꯡꯕꯅꯤ ꯏꯟꯚꯥꯏꯇꯔꯗꯨꯁꯨ ꯁꯠꯇꯣꯛꯑꯣ ꯀꯩꯅꯣꯁꯨ ꯁꯠꯇꯣꯛꯑꯣꯗ ꯐ꯭ꯔꯤꯖꯀꯤꯗꯨꯁꯨ ꯄꯨꯔꯥ ꯄ꯭ꯂꯥꯛꯇꯣ ꯂꯧꯊꯣꯛꯑꯣ ꯁ꯭ꯋꯤꯆ ꯅꯝꯕ ꯅꯠꯇꯕ ꯑꯗꯒꯤꯗꯤ ꯃꯥ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯥꯅ ꯄ꯭ꯂꯥꯛ ꯁꯠꯄꯗ ꯑꯩꯒ ꯂꯣꯏ ꯃꯨꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯒꯤꯗꯤ ꯂꯃꯒꯥꯝ ꯍꯤꯟꯗꯨꯕꯤ ꯍꯥꯏ ꯑꯣꯀꯦ ꯈꯪꯉꯦ ꯊꯣꯏꯕꯤ ꯑꯩ ꯈꯪꯉꯦ ꯂꯃꯒꯥꯝ ꯍꯤꯟꯗꯨꯕꯤꯗꯣ ꯑꯩ ꯈꯪꯉꯤꯀꯣ ꯅꯣꯡꯃ ꯁꯣꯏꯗꯅ ꯊꯦꯡꯅꯅꯤꯗ ꯂꯝꯕꯤꯗ ꯑꯗꯨꯝ ꯊꯦꯡꯅꯔꯁꯨ ꯀꯧꯔꯛꯑꯣ ꯅꯤꯂꯤꯅ ꯅꯤꯅꯦ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯀꯩ ꯁꯤ ꯌꯨ ꯅꯦꯛꯁ ꯇꯥꯏꯝ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯑꯣꯀꯦ ꯅꯤꯂꯤ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯗꯒꯤ ꯔꯟꯖꯅꯥ ꯁꯂꯥꯝꯅ ꯄꯣꯠꯂꯣꯏ ꯁꯦꯠꯅꯤꯡꯕ ꯂꯨꯍꯣꯡꯕ ꯂꯩꯔꯗꯤ ꯍꯥꯏꯔꯛꯑꯣ ꯆꯦ ꯑꯠꯆꯥ ꯍꯥꯏꯔꯛꯀꯦ ꯔꯟꯖꯅꯥ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯨꯍꯣꯡꯕꯒ ꯑꯝꯇ ꯂꯩꯇꯤꯌꯦ ꯍꯟꯗꯛꯁꯦ ꯄꯥꯎꯒ ꯑꯝꯇ ꯇꯥꯗꯦ ꯂꯨꯍꯣꯡꯕꯒꯤ ꯑꯗꯩ ꯊꯣꯏꯕꯤ ꯊꯧꯅꯥꯎꯖꯝꯅ ꯏꯟꯁꯇꯥꯗ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦ ꯆꯦ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯑꯣꯀꯣ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯑꯩꯁꯨ ꯊꯦꯡꯖꯜꯂꯛꯑꯦꯕꯀꯣ ꯃꯇꯝꯁꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯃꯨꯛ ꯅꯣꯡꯃ ꯐꯪꯅꯔꯁꯦꯀꯣ ꯑꯩ ꯁꯇꯔꯗꯦꯗ ꯅꯠꯇꯕꯗ ꯅꯣꯡꯃ ꯃꯔꯛꯇꯁꯨ ꯑꯃꯨꯛ ꯑꯗꯨꯝ ꯑꯦꯜꯕꯤ ꯂꯥꯛꯀꯦ ꯕꯥꯏ